ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ. ꯂꯝꯗꯝ ꯑꯃꯈꯛꯅꯤ. ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯑꯣꯏꯅ ꯂꯥꯏꯇꯤꯡꯒꯤ ꯊꯕꯛꯇ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯑꯁꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯑꯁꯤꯅꯤ. ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅꯩ. ꯂꯥꯏꯇꯤꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯃꯍꯥꯛꯄꯨ ꯄꯥꯎ ꯊꯥꯗꯨꯅ ꯇꯧꯍꯜꯂꯤ. ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯊꯥꯒꯣꯏ ꯃꯌꯨꯝꯗ ꯂꯩꯔꯤ. ꯈꯥꯎ ꯃꯆꯥ ꯑꯃꯗ ꯐꯤ ꯈꯔ ꯊꯨꯞꯇꯨꯅ ꯀꯟꯅ ꯍꯥꯞꯆꯤꯜꯂꯤ. ꯑꯃꯨꯕ ꯇꯣꯡꯒꯥ ꯐꯅꯦꯛ ꯑꯁꯤꯃ ꯌꯥꯎꯔꯦ. ꯍꯣꯔꯦꯟ ꯀꯣꯛꯇ ꯌꯦꯠꯅꯕ ꯑꯃꯨꯕ ꯐꯤ ꯃꯇꯦꯛ ꯑꯁꯥꯡꯕꯁꯤꯃꯁꯨ ꯌꯥꯎꯔꯦ. ꯂꯣꯏꯅ ꯌꯥꯎꯔꯦ. ꯌꯥꯔꯅꯤ. ꯈꯥꯎ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯁꯥꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. "ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯏꯃꯥ ꯆꯠꯂꯒꯦ." ꯊꯥꯗꯣꯏꯗꯨ ꯐꯤ ꯁꯥꯕ ꯇꯣꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. "ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯈ꯭ꯔꯅꯤ. ꯏꯃꯥ, ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯈꯔ ꯉꯟꯅ ꯆꯠꯂꯒ ꯈꯔ ꯉꯟꯅ ꯈꯨꯔꯨꯝꯕ ꯌꯥꯗꯕ꯭ꯔꯣ?" "ꯌꯥꯔꯕꯗꯤ ꯉꯁꯥꯏ ꯑꯌꯨꯛꯅ ꯆꯠꯂꯒ ꯇꯧꯔꯣꯏꯗ꯭ꯔꯣ?" "ꯌꯥꯗꯕ ꯑꯃ ꯂꯩꯕꯒꯤꯅꯤ. ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯦ. ꯅꯨꯃꯤꯗꯥꯡꯗ ꯇꯧꯗꯧꯕ ꯑꯣꯏꯕꯒꯤꯅꯤ." "ꯅꯠꯇꯦ, ꯅꯪꯕꯨ ꯅꯊꯟꯇ ꯂꯩꯕꯒꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯇꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯒ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯦꯛ ꯍꯦꯛ ꯆꯠꯄꯁꯦ ꯁꯨꯝ ꯇꯧꯏ. ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗꯕ ꯃꯥꯜꯂꯤ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯃꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥ ꯈꯛꯇ ꯑꯣꯏꯕ ꯅꯠꯇꯦꯗꯣ. ꯅꯣꯡꯃꯥꯏꯂꯩꯃ ꯏꯃꯥ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥ ꯁꯛꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯊꯧꯗꯥ ꯃꯌꯥꯝ ꯑꯁꯦ ꯇꯧꯍꯜꯂꯤꯕꯅꯤ. ꯑꯩꯅ ꯀꯔꯤꯃꯠꯇ ꯆꯠꯊꯣꯛꯇꯅ ꯂꯩꯔꯕꯗꯤ ꯅꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯅꯥꯕ ꯑꯣꯏ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ?" "ꯍꯣꯏ, ꯈꯪꯉꯤ. ꯅꯆꯥ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ. ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ." "ꯍꯩ, ꯅꯪꯅ ꯈꯪꯗꯕ ꯋꯥ ꯌꯥꯝꯅ ꯂꯩ. ꯂꯥꯏ ꯈꯨꯔꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯅ ꯃꯉꯥꯡ ꯂꯨꯋꯥꯡꯒꯤ ꯃꯇꯝ ꯈꯥꯏꯗꯅ ꯍꯦꯛꯇ ꯈꯨꯔꯨꯝꯕ ꯌꯥꯕ ꯅꯠꯇꯦ. ꯅꯨꯃꯤꯗꯥꯡꯗ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯕꯒꯤꯅꯤ." "ꯍꯣꯏꯁꯦ, ꯆꯠꯆꯔꯣ. ꯏꯃꯥꯒ ꯋꯥ ꯉꯥꯡꯅꯖꯕꯒ ꯉꯝꯖꯄꯣꯟꯇꯦ." "ꯊꯣꯡ ꯀꯥꯏꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨꯀꯣ. ꯍꯣꯔꯦꯟ ꯏꯃꯥ ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏ." "ꯅꯍꯥꯟꯁꯨ ꯑꯍꯤꯡ ꯍꯜꯂꯛꯇꯦ. ꯉꯁꯤꯁꯨ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯔꯣ?" "ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯏꯕꯦꯝꯃ. ꯊꯕꯛꯄꯨ ꯇꯧꯈ꯭ꯔꯕꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ. ꯆꯠꯀꯗꯧꯔꯤꯕ ꯂꯝꯁꯤꯅꯒ ꯂꯥꯞꯄꯅꯤ." "ꯑꯗꯣ ꯆꯥꯛꯇꯤ? ꯆꯥꯛ ꯁꯔꯨꯛꯇꯤ ꯀꯃꯥꯏ ꯇꯧꯕꯅꯣ?" "ꯈꯔ ꯍꯦꯛ ꯍꯥꯞꯆꯤꯜꯂꯨ. ꯆꯥꯔꯦ ꯐꯔꯦ, ꯆꯥꯗ꯭ꯔꯦ ꯐꯔꯦ." "ꯏꯃꯥ, ꯆꯖꯤꯛ ꯆꯥꯕꯗ ꯑꯩ ꯅꯥꯗꯧꯔꯕꯅꯤꯀꯣ." "ꯍꯣꯏ, ꯏꯃꯥ ꯈꯪꯉꯤ. ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯦ. ꯑꯗꯨꯒ ꯀꯅꯥꯗꯅꯣ ꯁꯟ ꯒꯥꯔꯤꯗꯔ ꯊꯤꯜꯍꯜꯂꯛꯀꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯊꯥꯒꯣꯏ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯊꯥꯗꯣꯏꯅ ꯃꯆꯤꯟꯅ ꯁꯣꯜꯍꯧꯏ. "ꯃꯈꯣꯏꯒꯤ ꯂꯥꯏ ꯇꯣꯡꯕ ꯃꯥꯏꯕꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕꯣꯏꯔꯦꯀꯣ? ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯂꯩꯇꯦ. ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤꯁꯨ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯈꯔ ꯆꯥꯎꯕ ꯑꯃ ꯁꯥꯔꯒ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯑꯅꯥꯕ ꯃꯤ ꯂꯥꯛꯂꯒ ꯂꯥꯌꯦꯡꯍꯟꯕ ꯌꯥꯏꯗꯅ. ꯑꯗꯨꯁꯨ ꯅꯠꯇꯦ. ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯅꯕ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ." ꯃꯃꯤꯠ ꯑꯗꯨꯅ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯊꯔꯛꯏ. ꯑꯗꯨꯒ ꯍꯥꯏ. "ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯂꯁꯤꯡ ꯃꯔꯤ ꯃꯟꯈꯤꯕꯒꯤ ꯃꯔꯨ ꯉꯥꯛꯇ ꯆꯥꯏꯗꯨꯅ ꯂꯩꯔꯤ. ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯃꯍꯥꯛꯅ ꯌꯥꯎꯕ ꯅꯠꯇ꯭ꯔꯦ. ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔ ꯂꯩꯔꯗꯤ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯁꯣꯏꯔꯣꯏꯁꯦ." ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯨꯝꯖꯤꯠ ꯑꯃ ꯂꯧꯊꯣꯛꯏ. ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨꯕꯨ ꯋꯥꯏ ꯁꯤꯠꯇꯣꯛꯏ. ꯃꯗꯨ ꯂꯣꯏꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯂꯣꯏꯁꯤꯜꯂꯤ. ꯊꯕꯛ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ. ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ. ꯌꯨꯝꯊꯣꯡꯁꯤꯡ ꯑꯗꯨꯗ ꯈꯣꯏꯔꯨ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜꯅ ꯈꯔ ꯈꯔ ꯉꯥꯟꯅꯔꯛꯂꯤ. ꯊꯥꯗꯣꯏꯁꯨ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃ ꯊꯥꯟꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯝꯂꯤ. ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ. "ꯑꯩꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯏꯃꯥ ꯍꯥꯏꯔꯦ ꯆꯥꯅꯤ ꯆꯥꯔꯣꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ. ꯉꯁꯥꯏ ꯑꯩꯅ ꯃꯅꯤꯡꯗꯒꯤ ꯌꯦꯂꯥꯡ ꯀꯥꯡꯒꯣꯏ ꯈꯔ ꯃꯜꯂꯨꯕꯗꯣ ꯍꯦꯛꯇ ꯐꯨꯠꯆꯤꯜꯂꯒꯦ. ꯑꯗꯨꯒ ꯏꯔꯣꯜꯂꯒꯦ." ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏꯄꯨꯅꯗꯨꯅ ꯇꯧꯔꯝꯃꯤ. ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇꯒ ꯂꯩꯔꯤ. ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ. ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯤꯡꯅ ꯆ꯭ꯔꯣꯛ ꯆ꯭ꯔꯣꯛ ꯇꯧꯔꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯌꯦꯡꯊꯣꯛꯏ. ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ.
ꯉꯥꯒꯨꯝꯕ ꯑꯃꯅ ꯏꯁꯤꯡꯗ ꯆꯣꯔꯣꯛ ꯆꯣꯔꯣꯛ ꯇꯧꯕꯒꯤ ꯃꯈꯣꯟ ꯅꯠꯇ꯭ꯔ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁꯣꯝꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ? ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯌꯦꯠ ꯊꯪꯕꯗꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯂꯩ, ꯃꯗꯨꯒꯤ ꯃꯃꯥꯡꯗꯅ ꯏꯍꯥꯡ ꯍꯥꯡꯕ ꯐꯃꯨꯡ ꯑꯃ ꯊꯥꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯐꯛꯂꯥꯡ ꯑꯗꯣꯝꯗꯅ ꯃꯃꯥꯒꯤ ꯐꯃꯨꯡ ꯊꯥꯏ꯫ ꯈꯣꯡꯌꯥꯒꯤ ꯀꯥꯆꯤꯟꯗꯁꯨ ꯀꯣꯛꯇꯣꯂꯣꯝꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗꯁꯨ ꯃꯃꯥꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯥꯀꯟꯗ ꯎꯄꯨ ꯑꯃꯁꯨ ꯂꯩꯔꯤ, ꯃꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯍꯥꯞꯐꯝꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯦꯛ ꯍꯦꯛ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯐꯨꯗ ꯉꯥꯃꯨꯒꯨꯝꯕ ꯉꯥꯁꯦ ꯌꯣꯛꯇꯨꯅ ꯍꯥꯞꯇꯨꯅ ꯊꯝꯕꯅꯤ꯫ ꯁ꯭ꯋꯥꯏꯗ ꯆꯐꯨ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯩꯕꯅꯤ, ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯗꯣ? ꯑꯁꯨꯝꯅ ꯈꯟꯖꯗꯨꯅ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯐꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯃꯃꯤꯠꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯤ꯫ ꯍꯩꯃꯥ, ꯆꯐꯨꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯈꯤꯕ ꯏꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯔꯤ? ꯀꯗꯣꯝꯗꯒꯤꯅꯣ ꯃꯗꯨꯅ? ꯑꯇꯣꯞꯄ ꯏꯁꯤꯡ ꯍꯥꯞꯄ ꯆꯐꯨꯒ ꯂꯩꯕꯖꯥꯠꯂꯥ? ꯃꯐꯝ ꯑꯗꯨꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯆꯐꯨ ꯑꯃꯠꯇ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯧꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯥꯊꯣꯛꯂꯤ꯫ ꯃꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯆꯐꯨ ꯃꯅꯨꯡꯗ ꯑꯣꯏꯅ ꯑꯗꯨꯃꯛ ꯈꯥꯛꯂꯤ꯫ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯑꯗꯨ ꯁꯦꯡꯖꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯐꯠꯂꯞ ꯌꯦꯡꯉꯤ꯫ ꯂꯥꯛꯇꯦꯅꯦ ꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯤ ꯑꯁꯦ ꯈꯔꯒ ꯁꯥꯈꯤꯒꯦ꯫ ꯊꯥꯗꯣꯏ ꯐꯤꯁꯥꯈꯣꯟꯗ ꯐꯝꯊꯔꯤ꯫ ꯁꯅꯝ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯐꯥꯔꯤ ꯑꯗꯨꯒ ꯐꯤ ꯑꯗꯨꯕꯨ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯃꯇꯨꯡꯗ ꯐꯤ ꯁꯥꯕ ꯑꯁꯤ ꯊꯥꯗꯣꯏꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯅꯥꯛꯇꯅ ꯈꯣꯏꯔꯨ ꯊꯥꯎꯃꯩꯗꯨ ꯊꯥꯜꯂꯤ꯫ ꯃꯨꯁꯤ ꯃꯨꯁꯤ ꯃꯉꯥꯜ ꯑꯗꯨꯗ ꯐꯤ ꯁꯥꯔꯤ꯫ ꯁꯤꯡꯀꯥꯞ 2-3 ꯁꯥꯔꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯗꯨꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯃꯇꯝꯁꯦ ꯐꯅ ꯊꯦꯡꯂꯤꯁꯦ, ꯑꯩꯈꯣꯏ ꯃꯥꯗꯣ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯍꯤꯡ ꯂꯦꯛꯂꯝꯂꯅꯤ꯫ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯒꯟꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯍꯌꯦꯡ ꯑꯌꯨꯛꯇ ꯍꯟꯖꯔꯛꯂꯁꯅꯤ꯫ ꯑꯩꯁꯨ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯂꯦ, ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯣꯏꯅ ꯇꯨꯝꯃꯨꯔꯒꯦ꯫ ꯁꯅꯝ ꯐꯥꯔꯤꯕ ꯑꯗꯨꯕꯨ ꯂꯧꯊꯣꯛꯏ꯫ ꯐꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯤꯉꯣꯜ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯨꯈꯨꯝ ꯃꯄꯥꯗ ꯈꯣꯏꯔꯨ ꯊꯥꯎꯃꯩꯗꯨ ꯊꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯝꯖꯥꯎ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯤ꯫ ꯃꯃꯥ ꯃꯆꯥꯇ ꯂꯩꯖꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯋꯥꯅ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯤꯡꯖꯕꯅꯤ꯫ ꯃꯀꯣꯛ ꯑꯗꯨꯅ ꯃꯂꯥꯡꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥꯒꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯊꯣꯛꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯄ ꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆ꯭ꯔꯣꯛ ꯆ꯭ꯔꯣꯛ ꯇꯧꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯦꯝꯂꯩ ꯉꯥꯅ ꯆ꯭ꯔꯣꯛ ꯆ꯭ꯔꯣꯛ ꯇꯧꯕꯒꯤ ꯃꯈꯣꯜꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯣꯜ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯛꯄꯁꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕ ꯊꯥꯗꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯔꯛꯏ꯫ ꯏꯁꯤꯡꯗ ꯆ꯭ꯔꯣꯛ ꯆ꯭ꯔꯣꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯁꯦ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯏꯅꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯕꯨꯅꯣ? ꯈꯣꯟꯖꯦꯜ ꯑꯁꯦ ꯀꯔꯣꯝꯗꯒꯤ ꯑꯣꯏꯒꯅꯤ? ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯍꯥꯏꯖꯩ, ꯊꯥꯗꯣꯏ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯔꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥꯔꯣꯝꯗꯒꯤ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯑꯩꯈꯣꯏ ꯃꯥꯅ ꯀꯔꯤ ꯀꯔꯤꯒ ꯊꯝꯖꯤꯜꯂꯝꯕꯖꯥꯠꯅꯣ? ꯊꯥꯗꯣꯏ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯔꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯩꯉꯥꯟ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯥꯒꯩꯁꯤꯒꯤ ꯑꯁꯤꯅ ꯌꯥꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯒꯤ ꯂꯥꯏ ꯑꯁꯦ ꯈꯨꯔꯨꯝꯕ ꯂꯦꯞꯄꯅꯤ꯫ ꯆꯪꯂꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯝꯗꯅ ꯍꯦꯛ ꯆꯪꯍꯜꯂꯤꯗ꯫ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥꯅ ꯁꯥꯕ ꯐꯛꯂꯥꯡ ꯃꯆꯥ ꯑꯅꯤꯈꯛꯅ ꯅꯥꯛ ꯌꯦꯠꯇ ꯈꯥꯖꯤꯜꯂꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯄꯥꯗꯅ ꯉꯥꯏꯔꯨꯕꯥꯛ ꯃꯆꯥ ꯑꯃ ꯂꯩ, ꯃꯗꯨꯗ ꯂꯥꯏꯒꯤ ꯃꯐꯤ ꯃꯔꯣꯟꯁꯤꯡꯕꯨ ꯍꯥꯞꯄꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ
ꯂꯩꯃꯔꯦꯟ ꯏꯃꯥꯒꯤ ꯆꯐꯨ ꯑꯃ ꯂꯩ꯫ ꯆꯐꯨ ꯑꯗꯨꯕꯨ ꯐꯖꯅ ꯐꯤꯖꯣꯟ ꯊꯣꯜꯂꯤ꯫ ꯃꯗꯨ ꯅꯠꯇꯕ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯇꯦ꯫ ꯃꯗꯨꯕꯨ ꯎꯔꯒ ꯁꯤꯗꯗꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯂꯩꯇꯦꯅ, ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯈꯤꯕ ꯏꯁꯤꯡꯒꯤ ꯆ꯭ꯔꯣꯛ ꯆ꯭ꯔꯣꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯝꯗꯧꯕ? ꯑꯩꯗꯤ ꯁꯣꯝꯗꯒꯤ ꯃꯥꯜꯂꯨꯔꯦ꯫ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯊꯤꯐꯝ ꯈꯪꯗ꯭ꯔꯕꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯤ꯫ ꯍꯌꯦꯡ ꯏꯃꯥ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯍꯪꯂꯒꯦꯗ ꯑꯁꯤ ꯈꯟꯗꯨꯅ ꯃꯣꯂꯥꯡ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯇꯥꯊꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯥꯏꯕ ꯄꯤꯕꯥꯒꯤ ꯃꯌꯨꯝꯗ ꯃꯥꯏꯕ ꯍꯩꯇꯣꯟꯒ ꯂꯣꯏꯅꯅ ꯋꯥ ꯋꯥ ꯅꯣꯛꯂꯤ꯫ ꯍꯩꯇꯣꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯤꯃꯁꯣꯏ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉ ꯂꯩꯕ꯭ꯔꯗꯣ? ꯑꯁꯤꯒꯨꯝꯕ ꯃꯍꯩ ꯑꯁꯤꯗꯤ ꯑꯩꯗꯤ ꯍꯩꯈ꯭ꯔꯕ꯫ ꯄꯤꯕꯥꯅ ꯑꯃꯨꯛ, ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ, ꯍꯟꯗꯛꯀꯤ ꯊꯕꯛꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯦꯛꯇ ꯇꯧꯃꯤꯟꯅꯔꯤꯕꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯇꯧꯃꯤꯟꯅꯔꯕꯅꯤꯅ ꯃꯍꯤ ꯃꯌꯥꯏꯁꯨ ꯌꯥꯝꯅ ꯀꯟꯒꯗꯧꯔꯤꯕꯖꯥꯠꯅꯤ꯫ ꯍꯣ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯦꯡꯕꯥꯟꯕ ꯍꯧꯔꯕ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯂꯩꯃꯔꯦꯟ ꯏꯃꯥ ꯁꯤꯗꯕꯒꯤ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯥꯡꯕ ꯁꯝꯅꯥ ꯃꯔꯨ ꯑꯃ ꯍꯧꯖꯤꯛꯇꯤ ꯌꯥꯎꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯑꯣꯜꯍꯟꯈ꯭ꯔꯦ꯫ ꯁꯝ ꯑꯗꯨꯅ ꯁꯦꯡꯂꯕ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯕꯅꯤꯅ ꯏꯁꯤꯡ ꯑꯗꯣ ꯑꯃꯥꯡꯕ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯁꯦꯝꯈꯤꯕ ꯁꯝꯅꯥ ꯃꯔꯨ ꯑꯗꯣ ꯑꯆꯝꯕ ꯁꯝ ꯅꯠꯇꯦ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯕ ꯁꯝꯅꯤ꯫ ꯁꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯅꯩꯈꯥꯏꯒꯅꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯝ ꯑꯗꯨꯅ ꯃꯆꯥ ꯃꯊꯪ ꯃꯊꯪ ꯄꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯆꯐꯨ ꯑꯗꯨꯗ ꯀꯣꯌꯦꯛ ꯀꯣꯌꯦꯛ ꯌꯩꯁꯤꯟꯕ ꯍꯧꯔꯛꯂꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯂꯩꯇꯥꯐꯝ ꯈꯪꯂꯛꯂꯔꯣꯏ꯫ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛꯀꯁꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯑꯃꯥꯏꯕ ꯄꯤꯕꯥ ꯑꯃꯗꯤ ꯍꯩꯇꯣꯟ ꯑꯅꯤ ꯑꯁꯤꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ, ꯌꯦꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯊꯥꯒꯣꯏ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃꯠꯇ ꯃꯅꯤꯡꯇꯝꯅ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯊꯥꯒꯣꯏ ꯑꯁꯤꯒꯤ ꯏꯃꯨꯡꯗ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯄꯤꯍꯜꯂꯕ ꯇꯨꯡꯗ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯁꯤꯟꯕ ꯁꯔꯧꯅꯤ꯫ ꯊꯕꯛ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯛꯄꯗꯤ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯁꯤꯗ ꯊꯥꯒꯣꯏꯅ ꯂꯩꯃꯔꯦꯟ ꯏꯃꯥ ꯁꯤꯗꯕꯒꯤ ꯏꯁꯥꯏꯐꯨꯜ ꯑꯗꯨꯕꯨ ꯑꯅꯧꯕ ꯑꯃ ꯂꯩꯔꯒ ꯁꯤꯟꯗꯣꯛꯈꯤ꯫ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯈꯔ ꯑꯃꯨꯛ ꯇꯞꯊꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯇꯤꯟ ꯊꯥꯖꯤꯟꯕ ꯍꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯍꯧꯔꯛꯂꯦ꯫ ꯄꯤꯕꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯗꯨꯅ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯀꯌꯥ ꯁꯥꯟꯅꯕꯅꯤꯗꯣ, ꯃꯤꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗ ꯕꯨꯠ ꯕ꯭ꯔꯦꯠ ꯊꯥꯖꯤꯟꯕꯅꯤꯗꯣ, ꯃꯤꯉꯣꯟꯗ ꯊꯋꯥꯏ ꯆꯪꯍꯟꯕ, ꯑꯍꯤꯡꯕ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯁꯨꯝꯗꯨꯅ ꯆꯣꯡꯊꯣꯛꯄ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥꯁꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯥꯒꯣꯏ ꯍꯥꯏꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯗꯨꯅ ꯑꯄꯟ ꯑꯌꯦꯠ ꯑꯗꯨꯝ ꯄꯤꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ꯫ ꯏꯇꯥꯎ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ꯫ ꯃꯤ ꯍꯥꯠꯄꯕꯨ ꯍꯦꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯠꯄ ꯌꯥꯕ꯭ꯔꯣ? ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯒꯅꯤ꯫ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯁꯔꯦꯡꯗ ꯅꯠꯇꯦꯗ, ꯃꯌꯥꯝ ꯑꯃ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ, ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯊꯥꯒꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯣ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯑꯁꯣꯝ ꯑꯋꯥꯡꯂꯣꯝꯗ ꯆꯠꯈꯤꯕ ꯍꯧꯋꯤꯅꯦ꯫ ꯃꯍꯥꯛꯀꯤꯗꯣ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯝ ꯑꯊꯦꯡꯗ ꯑꯁꯨꯝꯅ ꯆꯠꯄꯁꯦ ꯐꯅ ꯌꯥꯝ ꯇꯣꯏꯔꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯗꯨꯅ ꯁꯤꯈꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯌꯨꯝꯗ ꯑꯍꯤꯡ ꯍꯟꯖꯤꯜꯂꯛꯇꯕꯒ ꯌꯥꯎꯕ ꯃꯥꯜꯂꯤꯗ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯦ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯔꯒ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯍꯣꯏꯅꯦ, ꯂꯥꯏꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯃꯝ ꯑꯊꯦꯡꯅ ꯇꯧꯕ, ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯕꯁꯤꯗꯤ ꯆꯨꯝꯗꯦꯍꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯈꯪꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯍꯦꯛ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅ ꯃꯌꯨꯝ ꯑꯗꯨꯗ ꯈꯔ ꯍꯦꯟꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯕ ꯍꯧꯁꯤ꯫ ꯃꯆꯥꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯇꯨꯝꯂꯝꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯇꯤꯟ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯕ ꯌꯥꯗꯗꯨꯅ ꯂꯩꯔꯝꯕꯅꯤ꯫
ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯥꯒꯣꯏꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯤ, "ꯍꯣꯏ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯗ꯭ꯔꯕꯣ? ꯅꯪꯕꯨ ꯇꯨꯝꯗꯨꯅ ꯂꯩꯔꯕ꯭ꯔꯅꯦ? ꯏꯃꯥ ꯍꯜꯂꯛꯑꯦꯅꯦ, ꯊꯣꯡ ꯑꯁꯦ ꯑꯃꯨꯛꯇ ꯍꯥꯡꯂꯣ." ꯊꯥꯗꯣꯏ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯤ꯫ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯃꯗꯤ ꯄꯥꯏꯕ ꯀꯥꯎꯔꯝꯂꯦ꯫ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯐꯖꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ?" "ꯍꯥꯏ ꯏꯕꯦꯝꯃ, ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯂꯝꯁꯥꯡ ꯑꯁꯤ ꯂꯥꯛꯄꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯃꯥꯒꯤ ꯏꯁꯥꯗꯗꯤ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯦ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯑꯃꯨꯛꯇ ꯁꯤꯗ ꯀꯨꯝꯊꯔꯛꯈꯣ꯫ ꯏꯃꯥ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤ." "ꯉꯥꯏꯈꯣ, ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯣꯛꯂꯨꯈꯤꯁꯤ ꯂꯥꯎ." "ꯍꯧꯖꯤꯛꯄꯨ ꯊꯣꯡꯒꯥꯟꯗ ꯊꯣꯛꯄ ꯍꯥꯏꯕ? ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ." "ꯏꯃꯥꯒꯤ ꯄꯣꯠꯌꯣꯝ ꯃꯌꯥꯝ ꯑꯃ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯤ, ꯃꯗꯨꯕꯨ ꯂꯧꯁꯤꯜꯂꯨꯁꯦ ꯍꯥꯏꯕꯅꯤ." "ꯏꯃꯥ, ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯨꯝ ꯂꯣꯏꯅ ꯄꯨꯁꯤꯜꯂꯒ ꯆꯪꯂꯛꯄꯗꯥꯏꯅꯦ? ꯅꯪꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯀꯣ ꯑꯩ." "ꯑꯦ, ꯅꯪꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕ? ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ꯫ ꯀꯥꯟꯅꯗꯦ, ꯑꯃꯨꯛꯇ ꯊꯣꯛꯃꯤꯟꯅꯔꯨꯁꯤ ꯂꯥꯎ꯫ ꯏꯃꯥꯅꯦ ꯌꯥꯝꯅ ꯋꯥꯔꯤꯕꯖꯥꯠꯅꯤ, ꯑꯗꯨꯒ ꯄꯣꯊꯥꯔꯒꯦ." ꯊꯥꯗꯣꯏ ꯃꯈꯣꯡ ꯑꯗꯨ ꯁꯨꯃꯥꯡ ꯇꯝꯅ ꯊꯥꯡꯊꯔꯤ, ꯑꯗꯨꯒ ꯍꯥꯏ, "ꯍꯩꯃꯥ, ꯑꯩꯗꯤ ꯈꯣꯏꯔꯨ ꯊꯥꯎꯃꯩꯁꯨ ꯄꯨꯊꯣꯔꯛꯄ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗꯅ꯫ ꯏꯃꯥ, ꯑꯩ ꯃꯩ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯛꯏ꯫ ꯃꯗꯨꯗ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯩꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯅꯤ, ꯊꯥꯕꯜ ꯃꯉꯥꯜ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯕꯁꯤꯗꯤ." "ꯏꯃꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏ, "ꯂꯥꯛꯇ ꯂꯥꯛꯑꯣ, ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯅꯤꯡꯗꯦ꯫ ꯃꯃꯥ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯆꯤꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯃꯥ ꯁꯥꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯅꯃꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯍꯩ? ꯂꯥꯛꯇ ꯂꯥꯛ." ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯊꯥꯗꯣꯏꯅ ꯀꯟꯅ ꯌꯥꯜꯂꯤ, ꯑꯗꯨꯕꯨ ꯊꯥꯒꯣꯏꯅ ꯀꯟꯅ ꯆꯤꯡꯈꯤꯕꯅ ꯊꯥꯗꯣꯏꯕꯨ ꯊꯣꯡꯒꯥꯟ ꯇꯝꯅ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯊꯥꯒꯣꯏ ꯁꯥꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯈꯛꯅꯤ꯫ ꯑꯃꯥꯏꯕ ꯄꯤꯕ ꯑꯃꯗꯤ ꯍꯩꯇꯣꯟꯅ ꯊꯥꯔꯛꯄ ꯁꯥꯔꯣꯏꯅꯤ꯫ ꯁꯥꯔꯣꯏ ꯑꯗꯨꯅ ꯃꯈꯣꯟ ꯊꯣꯛꯅ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ. ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯂꯧꯔꯗꯕꯅꯤ." ꯊꯥꯗꯣꯏ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯁꯥ ꯄꯨꯝꯕ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯅꯊꯟꯇ ꯇꯧꯔꯝꯂꯤꯕꯁꯤꯕꯨ? ꯁꯦ, ꯏꯃꯥꯅꯤ, ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯔꯣ." ꯊꯥꯒꯣꯏ ꯑꯟꯗ꯭ꯔꯣꯗꯒꯤ ꯂꯥꯌꯦꯡꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯑꯃꯅ ꯁꯟ ꯒꯥꯔꯤꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯄꯅꯤ꯫ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯝꯊꯍꯧꯔꯒ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯜꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯅꯤꯡ ꯑꯃꯨꯛ ꯍꯟꯗꯣꯛꯏ꯫ ꯊꯥꯒꯣꯏꯅ, "ꯁꯦ, ꯏꯃꯥꯅꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ." ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯩ꯫ ꯊꯥꯒꯣꯏꯅ, "ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯁꯤꯁꯦ, ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ." ꯃꯆꯥꯅꯨꯄꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯩ ꯑꯃ ꯆꯨꯈꯠꯂꯤ, ꯑꯗꯨꯒ ꯍꯥꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ?" ꯊꯥꯗꯣꯏꯅ, "ꯏꯃꯥ, ꯅꯆꯥ, ꯑꯩ ꯌꯥꯝ ꯀꯤꯔꯦ. ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ ꯏꯃꯥ." "ꯁꯦ, ꯏꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯈꯣ, ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ." "ꯏꯃꯥ, ꯑꯩꯅ ꯇꯨꯝꯊꯔꯨꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯏꯃꯨꯡ ꯑꯁꯤꯗ ꯏꯁꯤꯡ ꯆꯣꯛ ꯆꯣꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫
ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯒꯣꯏꯅ ꯍꯥꯏ, "ꯑꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯏꯃꯥꯅ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯃꯅꯨꯡꯗ ꯉꯥꯃꯨ 2-3 ꯍꯥꯞꯂꯒ ꯏꯃꯥꯒꯤ ꯎꯄꯨ ꯃꯊꯛꯇ ꯊꯝꯂꯝꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯤꯅꯤ"꯫ "ꯍꯥ, ꯑꯧ, ꯃꯊꯛꯇ ꯍꯥꯏꯕ"꯫ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨꯅ ꯎꯄꯨ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯆꯐꯨ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯃꯥꯅ ꯑꯩꯕꯨ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯈꯤ"꯫ "ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯅꯪꯕꯨ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯈꯤ ꯍꯥꯏꯕ"꯫ "ꯍꯣꯏ, ꯏꯃꯥꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥ ꯍꯜꯂꯛꯄꯩ ꯈꯟꯗꯨꯅ ꯊꯣꯛꯈꯤ꯫ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯦ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯟ ꯇꯝꯅ ꯄꯨꯔꯤꯕꯅꯤ꯫ ꯏꯃꯥ, ꯅꯪ ꯑꯃꯨꯛ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯊꯥꯒꯣꯏ ꯃꯆꯥꯅꯨꯄꯤꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯔꯤ꯫ ꯃꯕꯣꯛꯅꯤꯡꯗ ꯈꯜꯂꯤ, ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯃꯥ ꯏꯆꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗ꯭ꯔꯦ"꯫ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯗ ꯀꯅꯥꯝꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯇꯝ ꯑꯁꯦ ꯐꯅ ꯊꯦꯡꯂꯤ, ꯉꯥꯏꯍꯥꯛ ꯇꯨꯝꯅꯕ ꯇꯧꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯇꯨꯝꯊꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯤ꯫ ꯇꯨꯝꯕꯗꯤ ꯌꯥꯗ ꯋꯥꯈꯜ ꯑꯗꯨ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯅꯨꯄꯥ ꯑꯃꯒ ꯅꯍꯥ ꯅꯨꯄꯥ ꯑꯃꯒꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯐꯤꯗꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯀꯨꯝꯖꯥ ꯍꯔꯥꯎꯕꯁꯦ ꯍꯥꯡꯆꯤꯠꯁꯤꯗꯒꯤ ꯍꯧꯒꯗꯕꯅꯤ꯫ ꯏꯕꯦꯝꯃ ꯁꯣꯏꯗꯅ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦꯀꯣ"꯫ ꯊꯥꯒꯣꯏꯅ ꯈꯨꯝꯃꯤ, "ꯇꯥꯗ ꯈꯣꯏꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯆꯦꯕꯥꯎ ꯊꯥꯔꯝꯈꯤ꯫ ꯃꯗꯣ ꯑꯩ ꯈꯪꯖꯩ꯫ ꯐꯔꯦ ꯇꯥꯗ ꯈꯣꯏꯅꯁꯨ ꯑꯃꯨꯛ ꯂꯥꯛꯄꯤꯔꯕꯅꯤꯅ ꯍꯌꯦꯡ ꯑꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ"꯫ "ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯕꯦꯝꯃ, ꯁꯣꯏꯕꯤꯔꯅꯨꯀꯣ꯫ ꯅꯪ ꯍꯦꯛ ꯌꯥꯎꯕꯁꯤꯅ ꯄꯨꯛꯅꯤꯡ ꯑꯁꯦ ꯏꯔꯨꯝ ꯍꯦꯛ ꯂꯨꯝꯃꯤ꯫ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯅꯪ ꯌꯥꯎꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯪꯒꯤ ꯍꯔꯥꯎ ꯏꯁꯩꯕꯨ ꯇꯥꯒꯗꯧꯔꯤꯕꯅꯤ, ꯐꯖꯩ ꯍꯥꯏꯅ ꯁꯣꯟꯅꯍꯧꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ꯫ ꯑꯩꯁꯨ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯃꯤꯌꯥꯝꯒꯤ ꯊꯧꯒꯟ ꯇꯧꯖꯔꯝꯈꯤꯒꯦ"꯫ ꯇꯧꯒꯗꯕꯅꯤ꯫ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯟ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ"꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥ, ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ"꯫ "ꯑꯁꯣꯝ ꯈꯨꯟꯒꯤꯅꯤ, ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯍꯥꯟꯅꯁꯨ ꯂꯥꯛꯇꯨꯅ ꯆꯦꯕꯥꯎ ꯄꯤꯔꯝꯂꯕꯅꯤ, ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤꯕꯅꯤ"꯫ "ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕ? ꯏꯃꯥ, ꯅꯪꯅ ꯃꯤꯒꯤ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝꯕ ꯆꯠꯄꯗꯨꯗꯤ ꯆꯠꯂꯣ꯫ ꯃꯗꯣ ꯅꯆꯥꯒꯤ ꯏꯐꯝꯗ ꯀꯌꯥ ꯊꯣꯏꯗꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯄꯁꯤꯃꯇꯗꯤ ꯇꯣꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ"꯫ "ꯏꯕꯦꯝꯃ, ꯅꯃꯥ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅꯦ꯫ ꯃꯥꯂꯪꯒꯤ ꯏꯄꯥꯛ ꯑꯃꯗ ꯀꯣꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯂꯥꯏꯇꯤꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯉꯩ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏ ꯑꯁꯤꯕꯨ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯁꯔꯤꯛ ꯄꯨꯡꯖꯧꯒꯤ ꯃꯈꯣꯟ ꯍꯦꯛ ꯇꯥꯕꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯊꯛ ꯊꯛ ꯍꯦꯛꯇ ꯅꯤꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯍꯦꯛꯇ ꯀꯧꯏ ꯑꯩꯕꯨ꯫ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ꯫ ꯏꯃꯥ ꯃꯍꯥꯛꯀꯤ ꯊꯧꯒꯟꯇꯕꯨ ꯇꯧꯖꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯦ ꯏꯪꯅ ꯂꯩꯕ ꯉꯝꯃꯤꯅꯦ꯫ ꯏꯆꯥꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛꯇꯣ ꯅꯃꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯅ ꯅꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕ, ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯊꯟꯇ ꯑꯍꯤꯡ ꯀꯌꯥ ꯂꯩꯕ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯃꯥ ꯑꯩꯒꯤ ꯏꯈꯣꯡ ꯑꯁꯤꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯍꯟꯗꯛ ꯃꯔꯛ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯀꯌꯥ, ꯆꯩꯔꯛ ꯑꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯅꯆꯥ ꯑꯩ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕ? ꯏꯃꯥ, ꯆꯠꯄꯤꯈ꯭ꯔꯒꯅꯨꯕ꯫ ꯍꯧꯖꯤꯛꯄꯨ ꯀꯔꯝꯅ ꯃꯤꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯇꯣꯛꯂꯨꯒꯅꯤ? ꯁꯦ,
Handaki asina aroiba oiregi ima. Imana adumna haribado masing kayam yamle. Adubu aduk harauba chatline. Nama aibu nungsibiba miyoi kaya ama leiri. Makhoina nama aibu laitingi oiba asima tharamsingdo saruk yahaningi. Makhoigi mafamdagi mai leiduna chenba ngamde ai. Adunani. Adubu thadoi handaki sina ahanba oiregi. Handak haraugadoriba mafam ase nama aini punsigi ihan hana ima mahaki matung induna harauba chakhiba mafamni. Ahana mafam asida aroiba su oiregi. Phare ima chapiruro kari numita chapigadoribano. Hayeng chatlagi numit 8 ni haraugani hai. Harauba hek loibaga yumda thuna halakanida. Adoima yum asida nachana mom ai ithanta lehawi haibasimadi khak kaubiganu ko. Kauroida ichabu karigi kaugadoino. Adoimagi bema nang seksinadi leiramuko. Imana harauba hek loibaga taugadaba thabak kaya amasu leiri. Numit kharani sidi nang seksinna leibatai. Hoima nacha ai loine khangi. Nangna khangi hairaga karino ma hekta tauramba sidani. Nangi ahingda phuk haugatuna mapana thokpado madu khak tauganuko. Khudong thiba kaya nangli khanglabasu hekta thoktuda leirami. Hoiba nacha ai amata tauzararoi. Natraga ni bema aikhoi ani oina punna chakhrasira. Punna chakhrasira haibabu karadino ima. A harau phamda imaga oina leirurasira. Tanje aidi nakhoigi adugumado kaya pamjade. Aina mu chathoklagana yumase kamdau hoba. Yumase iyang hangna thamlamba nungaite. Ai ithanta adum leiramlagi. Nangnadi adumna hariba. Aduda namaigi thamoi asidi irang hek langtaknariba. Khangdre yengba tare. Phare kari no thabak amukta loisilu. Numidangi matamni thagoina tumna wakhan khalli. Aina mu chakhragana yum asida aigi chanupi asina mathanta amuk kamdau hoba. Oirakliba phibam asinaga haifam khangdabani. Aina sathokringaida aigi chada amuk phatanungda thoramlabadi kamdauba. Aitana mangjagadoribra. Ima ichai khoinigi punsi asida temsinnarakliba makhoibu aina lemna khak tharoi. Haraubase chatluraga hek halakpa mikup adudagi ai thabak hauge. Amaibi thagwe aigi chapchaba itik utke. Nupi ngaktani haiduna makhoini hekta usittaba yabra. Mathangi numitni thagoisu khaw amada mapi maron mapot mache pumba loina hapchili. Khaw adubu buduna mapanda thangdorakli. Thadoina mamabu yengduna hai. Ima phajana chatloko aduga phajana sulayu. Nakhoigumase mina kaino yamna hainabani ko. Adugumba tathiba mingtholada imada su phanganingde. Ibema makhoi kharana phattaba tawraga aikhoi pumnamakpu phattabani haina loine lobadi langani. Nama aikhoidi lagi kanglonda niyam chumna pangthokpa khaktani. Atai atopa ijat mangma yaba thabak amata tawba nateda. Adububa cheksina layoba mina kayamna phanadraba matam asida. Nang ta phajana yum asida layu. Nang nathanta lehogani khanbada nama ase khong thang mangam loidori. Aigidi karisu khanbiruno. Iche thobi hoisu leiribasidi. Imagi thadoi. Imana nangonda haigadaba wafamdi amam athengda mapanda khak thokanuko. Nangna chanaba chengsaksu imana loina thanamlabani. Adugane nahanbuki dumaina ka ahing nungyaida masak masa khangdaba mina kauraklabadi nang mapanda khak thokanuko. Thongi chara ase chetna lonsilo. Matam chupada nangina thamoi aduda yumgi laibu sagonako. Hoima yum asida matik leiba lanin tholai maren anina ngan thoiduna leiraga aina kanabuno kigadoribasibo ai kanamta kide. Phare imamu chakhrageko. Asomna hainaraba tungda thagoidu khaw adu puduna amu yum adudagi thokre. Thadoi mamana chakhiba adubu tumina lehawi. Tanja aduda mache thoibidu lai thoibina hangi. Thadoi mabona chakribasibu. การายเดโอยนี่อาฮาราพมดานี่
ꯍꯔꯥꯎꯐꯝꯗ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯈꯣꯡꯆꯠꯅꯣ? ꯅꯨꯃꯤꯠ 8ꯅꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ 8ꯅꯤ ꯑꯣꯏꯔꯕꯗꯤ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯊꯟꯇ ꯂꯩꯕ ꯇꯥꯕ? ꯅꯠꯇꯦ ꯊꯥꯗꯣꯏ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤꯔꯥ? ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯤꯒꯤꯗ ꯂꯦꯛꯄꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ꯫ ꯌꯥꯅꯤꯗ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯖꯒꯦ꯫ ꯅꯨꯃꯤꯠ 8ꯅꯤꯕꯨ ꯀꯌꯥꯝ ꯀꯨꯏꯕ ꯃꯇꯝꯅꯣ? ꯍꯩ, ꯅꯪꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ꯫ ꯅꯪ ꯅꯊꯟꯇ ꯀꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯣ? ꯑꯩꯁꯨ ꯌꯨꯝꯗ ꯏꯃꯥꯗꯣ ꯅꯥꯗꯨꯅ ꯂꯩꯍꯧꯏ, ꯑꯗꯨꯅ ꯅꯈꯣꯏꯗ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯆꯦ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ? ꯌꯨꯝꯗ ꯂꯩꯇꯅ ꯀꯔꯥꯏꯗ ꯂꯩꯅꯤ? ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦꯗ꯫ ꯍꯣ, ꯅꯪꯅ ꯀꯤꯗꯦ ꯍꯥꯏꯔꯒꯕꯨꯗꯤ ꯐꯩꯗ, ꯑꯗꯨꯗ ꯀꯤꯔꯝꯂꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯍꯪꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯀꯅꯥꯕꯨꯁꯨ ꯀꯤꯕꯤꯗꯦꯗ꯫ ꯑꯗꯨ ꯏꯆꯦ ꯊꯣꯏꯕꯤ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅ꯫ ꯀꯔꯤ ꯋꯥꯅꯣ ꯍꯪꯒꯦ ꯍꯥꯏꯔꯤꯕꯕꯣ? ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ, ꯃꯈꯥꯔꯣꯝꯒꯤ ꯇꯥ ꯈꯣꯏꯃꯨꯗꯣ ꯃꯥꯒꯤ ꯋꯥꯅꯤꯗ꯫ ꯑꯉꯥꯡ ꯅꯪ, ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨꯀꯣ꯫ ꯃꯥꯒꯤ ꯃꯤꯡ ꯄꯟꯕꯁꯤꯕꯨ ꯀꯔꯤ ꯇꯧꯒꯦꯅꯦ? ꯃꯥꯒꯤ ꯃꯃꯤꯡ ꯇꯥꯕꯁꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯥꯒꯠꯆꯩ꯫ ꯌꯥꯔꯦꯉꯣ, ꯍꯥꯏꯖꯤꯜꯂꯤꯗꯣ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥ ꯈꯣꯏꯃꯨꯒ ꯊꯣꯏꯕꯤꯒ ꯀꯣꯏꯅꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯔꯕꯅꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ, ꯅꯪ ꯋꯥꯀꯥꯏ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯁꯠ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯁꯠ ꯍꯥꯏꯕꯗꯣ ꯌꯥꯗꯕꯩ ꯇꯧꯔꯤꯅꯤ꯫ ꯊꯥꯗꯣꯏꯅ ꯐꯥꯒꯤ ꯇꯧꯏ꯫ ꯇꯥ ꯈꯣꯏꯃꯨꯗꯣ ꯀꯧꯕꯤꯔꯨꯆꯣ ꯍꯥꯏꯔꯣ? ꯆꯠꯂꯣꯗ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯨꯗꯅ? ꯅꯪꯒꯤ ꯁꯦꯜꯀ ꯂꯩꯕ꯭ꯔꯣ? ꯏꯆꯦ ꯈꯖꯤꯛꯇ ꯄꯨꯒꯦ꯫ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯦ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯂꯛꯀꯦ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯦꯅ ꯃꯥꯏꯊꯣꯡꯀꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯤꯕꯗꯨꯗꯤ꯫ ꯂꯩ, ꯏꯆꯦꯗ ꯄꯤꯅꯕ ꯁꯦꯜ ꯑꯩꯉꯣꯟꯗ ꯂꯩ꯫ ꯀꯌꯥꯅꯣ ꯏꯆꯦ? ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯑꯣ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯁꯤꯅꯒ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕꯁꯤꯗ ꯐꯤꯁꯨ ꯑꯃꯠꯇ ꯁꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯕꯤꯅꯤꯗ꯫ ꯁꯤꯡꯕꯤꯒꯗꯕ ꯑꯣꯏꯔꯗꯤ ꯄꯤꯔꯔꯣꯏ꯫ ꯑꯩꯅ ꯏꯆꯦꯗ ꯁꯤꯡꯉꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯣꯏ꯫ ꯃꯁꯤꯗꯤ ꯏꯆꯦꯒꯤ ꯑꯃꯗꯤ ꯏꯅꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯥꯗꯣꯏꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯆꯦ ꯊꯣꯏꯕꯤꯗ ꯄꯤ꯫ ꯁꯦꯜ ꯈꯔꯁꯦ ꯄꯨꯈ꯭ꯔꯣ, ꯃꯁꯤꯅ ꯍꯤꯗꯥꯛ ꯂꯩꯅꯔꯣ꯫ ꯊꯣꯏꯕꯤꯅ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯕꯣꯛꯀ ꯅꯪꯒ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ꯫ ꯅꯈꯣꯏꯒꯤ ꯃꯇꯦꯡꯅ ꯏꯃꯥ ꯏꯆꯥꯅꯤꯁꯦ ꯍꯤꯡꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯟꯁꯤꯜꯂꯦ꯫ ꯏꯆꯦ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯀோ꯫ ꯏꯆꯦ ꯈꯣꯏ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯈꯛ ꯈꯟꯒꯅꯨꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛ ꯇꯧꯍꯧꯔꯣ꯫ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯂꯥꯛꯄ ꯁꯪꯂꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯃꯆꯦ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯦꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯃꯈꯣꯏ ꯂꯩꯔꯝꯕꯅ ꯑꯩꯅ ꯉꯁꯤ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝꯅ ꯎꯕꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯉꯤ꯫ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯄꯤꯕꯥꯅ ꯍꯩꯇꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯁꯣꯝ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯨꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯣ ꯃꯀꯣꯛ ꯑꯣꯏꯅ ꯌꯥꯎꯒꯗꯧꯔꯤꯕ ꯃꯥꯜꯂꯦ꯫ ꯂꯥꯏꯕꯨꯡ ꯑꯁꯣꯝꯗ ꯆꯠꯈꯤꯕ ꯊꯦꯡꯅꯩ꯫ ꯍꯣꯏꯅꯦ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯨꯗꯤ ꯃꯍꯥꯛꯅ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯎꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯏꯇꯥꯎ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯆꯞ ꯍꯦꯛ ꯆꯥꯔꯦꯍꯦ꯫ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯕ ꯂꯥꯏ ꯇꯤꯟ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯊꯛ-ꯀꯥ ꯍꯦꯛꯇ ꯑꯣꯜꯍꯜꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯃꯆꯥ ꯀꯩꯅ ꯃꯩꯆꯥꯛꯅ ꯃꯍꯥꯛꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯦꯟꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯦꯟꯅ ꯌꯦꯡꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯃꯈꯩ ꯏꯅꯤꯡꯇꯝꯅ ꯇꯧꯕ ꯌꯥꯔꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯕꯨꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯈꯤꯕ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯣꯏꯅ ꯊꯥꯒꯣꯏꯒꯤ ꯃꯃꯤꯠꯇ ꯎꯍꯜꯂꯁꯤ꯫ ꯄꯤꯕꯥ ꯑꯃꯗꯤ ꯍꯩꯇꯣꯟꯅ ꯊꯥꯒꯣꯏꯅ ꯃꯌꯨꯝꯗ ꯂꯩꯇꯕ ꯅꯨꯃꯤꯠꯁꯤꯡꯕꯨ ꯈꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯝꯃꯤ, ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯒꯣꯏꯅꯀ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯀꯣꯏꯆꯠ ꯆꯠꯄ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯩꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯗꯨꯒꯤ
Thadoi haiba angang adusu wangang watadi yamna phajadabani. Mama lukhrabi asiga chap hek manabani. Adubudi mama machani kaino mana tabani. Adoi taw ngasi sibu kari karam tawse haibano. Kari tawba haibabu isaipu adugi manungda yawba samado soidana haujiti macha poklomlani. Yumgi lai adusu makok pungaw ngawromlani. Makok ngawduna leirabanina aikhoi ani thajinba saroi ngaroi aduna lakchaba helani. Numit 8 segi manungda thadoisu hatkadabani. Aduga isaipu adubusu thugaigadabani. Adudi horengi ahingsimadi kumhai yamna nungaigadawrine. Tumdaba makhai kumhai yengba taredana. Yengba haibaduni akibana thumatlaba masaduna thara tharaga niklaga leibado. Yengbabu phana nungaini. Aidi haujikpu oina yeninglaene. Itaw nangi ngaigam khidabasina ko hore numidangda sungsoi soidana adumak tawgadaba leirabasiba. Phare aisu haujikidi chakhragi horenda nganna hita laklagi. Lao lao. Asumna hairamduna haitonsu chatkirami. Numidangi matamni. Thadoi chakhumda phamduna chak thongli tanja aduda ikhang khangawdana ising manungda chorok chorok tawbagi makhon ama mahakna taraklami. Masigi makhol ase amukasu tare ini. Nahansu taki thibada phangkhide. Aduga konna imana ngayok chaphuda nga haptuna thamkhibani haiki. Nga adubu haujik phawba haptuna thamlamkhigadrane. Mahakna tariba khonjen adu asum makhon hauna taba henjilaklami. Aina tariba khonjen asidi tasena ngana isingda chongmagi makhon mansilaktre. Kanagumba mana ising yawba chaphu magi manungda makhuna thenjilaga chorok chorok lahanbaga chap manari. Mase ngana tawbagi makhon natre. Khonjen aduna lepa kawba leitana asum tarabada. Thawoina atamnana tawiyong torakpaga chamanakhre masidi. Kanano ni masiba? Masada akibadi laradana sawningbo oina phawrakli. Phamlambada phuk hawgattuna makhutta khoiru thawmai adu paiduna lamyai katamna chatlami. Aduga mamagi upu mathak aduda yengi chaphu amadi leiri. Chaphu se masidadi leibadi leiri se manungda kari yawbana haibada yengtadi yenglagi. Asi khanduna makhut adu tingthoktuna chaphu aduda soke hani hek tawbaga chaphu adugi manungdagi karigumba ama phanchong thoraklami. Thadoi maduda khangpre khangi. Ima kaino chikiduba musumu badubu kaino karino chaphu sig manungdagi chongthorakribaduba. Chaphu adugi manungdagi amuba karigumba ama phanchong thoraktuna lainingthauka adomda sensenkri. Thadoina haujikidubu haudongla haudong sumali karigumba haudong oiragana chaphu sigi manungda mahakna karna changduna yaramliba lainingthauka somda amu sesenkreni. Mahakna ngayaki mamangda takiba khonjen ado lainingthauka adudagi amuk taba hauраklami. Masigi isingna chok chok lawbagi khonjelase nahansu somdagi taki. Yenglu matamdana kaisu leiramde. Ngasisu amuk somdagi tarini. Kari leibana haibada kupthana hekta yenglagi. Asum haina khanduna makhong adu tapna thangduna changsilami. Khoiru thangmai adugi manganda pakthaduna yenglami. Adubu karisu leibadi uramde. Kaisu leibadi leitese. Aduga karomdagino thorakliba makhol asina. Hanna yengluba matamda leimareng imagi maphamna thamliba isaipu adugi manungdagi isingna chok chok tawbagi makhon aduna thorakliba adubu mahakna hek tarure. Nahandagi isingi makhon thorakliba sidi masigi isaipu asidagi oireko. Kamdoriba jana masibo isaipu asigi manungda karibu yawriba jana aibu yeningkhreda. Adubu karamna hekta makhutna soklugani hekta sokpa yaba pot nati. Aduga makhum adusu hekta hangdokpa yaba pot nati. Thadoina isaipu sig manungdadi supnatagi isingtani yawgadaba chok chok taraklibasina karamnano aibu khangdi khangningkhreda. Phare ima halakpa ngairagi aduga imada hanglagi.
Asumna khanduna mamai adu hek laithorakpada mahakki maning aduda hawdong amubi ama leirammi. Madubu ubada masa adu khangprek khangi. Chalone he, kari mi ino siba, masak ase imu hek muradana, aibu muki hele. Hawdong du tumina thokirami. Thadoi su chakhumna changlaktuna chak adubu makha tana thonglari. Thadoi numidangda chak chaba loiraba matungda he fi saba adusu sarogi khanduna sadre. Ningon kada changduna adu maktumnaba honarakli. Thadoi mamit anidu uisinduna tumthakirami. Ahingi ichik hunba matamni. Taibang kana amagi khonjen tanadraba matam asidani. Yum manungda leiriba isaipu adugi manungdani. Isaipu adugi manungda amangba samkaya ama yaurari. Amadagi macha mari poktorakibani. Samsing aduna isaipu adugi mapanda loina napsinduna leirami. Samsing aduna chetna phazinduna isaipu adubu thugainaba honaraklibani. Somdana yumgi akoiba aduda saroi ngaroi amakhakna phan chongduna maningtamna sanari. Yum adugi akoiba aduda mahak mathanta cheli. Chenba yaba chelaba matungda chap amuk lepi aduga haijay. Warida ai thanta sanabasisu nungaiti. Kanagumba amaga sanaminarabadi nungaigadabani. Ai kanaga sanaminagani. Asi haiduna mathanta wakhan taujay aduga hairei. Leire mi ama leire. Aiga sanaminaba yaba mi ama leire. Yum asig manungda leiriba Thadoi haiba nupi asida aikhoi ani oina mapala sida chen chongduna sanaragi. Mahakpu aina karamna kakthokani. Ai saktam asida kauthorurabadi mahak khakthoroklaroi. Aduna mache thoibigi saktam saduna mahakpu hekta kauthoklagi. Asomna khanduna saroi ngaroi aduna mache thoibigi saktamda olami aduga yungi mamang adomna laktuna imungda tumlibi Thadoibu tanaba kaurami. Ho Thadoi, nangbu tabro? Ai nache thoibine. Aine kauribase tarabadi mapansida amukta thorao. Asomna ahum marira kaurabada Thadoidu mikap thoraklami. Iche thoibi natabrane. Manida. Ahinga sida mahakna kauribasibu karigino. Wakhandu khantharuba tawdana phuk hawgatuna mapanda thuna thoraklami. Thadoina Iche, ahinga sida kaidoba yaurabage. Thadoi, imado, anaba henjin hauri. Ai thanta tawfam khangdre. Aikhayumda amukta chatluse. Ha, inebu anaba henjin hauri haiba. Asi haiduna sumangda kumthai. Thoibini yum adugi yena kharumda mamai onsinduna hairei. Thadoi, somda amukta lawo. Asi haiduna chatli. Thadoi su mache thoibigi matungda inne. Yumgi maning aduda asum changsili. Thadoina Iche, nang na maning sida sum changlibasibu karigino. Masida thoibina khummi. Ibema, aikhoi ngahakta sanase haina tawbani. Sanaba haiba. Kaino, Iche, nang na haribadubo. Imabokto kana naduna lehawi haibadai. Naning najasano. Anaba mahak pusanabada ayase tasene warabani waraba. Ngaihakta nungaina sanabadi yaidana. Ai ithanta sanaramani. Aduda ithanta sanaba nungaitraduna nangbu kawbani. Aikhoi ani sanasi kaino. Thoibigi wafam asida Thadoi mabukningda jingnaba phaurakle. Masibu iche thoibirane. Ahinga sida kari karino. Mahakna ngangni sakliba mayam asiba. Aibu Amok naha nongmagi ahingda oikiba akiba thodok adubu amok ningsinglai. Naha nongmasu ai masaduna nupi amana ahing nungyaida aibu kokthokduna thongan tamna puthokhi. Madugi numit aduda aigi thawai ase tharamgadaba khajikta ngaibani. Adugumna ngasisu madugi misak aduna iche thoibi saduna aibu kokthokpa soidana oigani. Mani ngasida mahakna aibu pusimani. Ai Sangsin bayadre. Asomna ningduna chap leptuna lay masida thoibina mamai onsilaktuna hai. Kadawre Thadoi, chap amung leptuna layribaduna. Aikhoi ani
Sanase haibani. Kari sanase haibano. Nang sananinba ama hekta hayo. Aikhoi ani sanase. Iche Thoibe, asuk kuina nang ai laiminarapasida. Nangna asumna khak tawkhidri. Ngasigi ahing nongyai asida. Sanase kaina haribasibu kaigino. Thoibe na nofet tawduna khummi. Maram kaisu leiba nateda. Sum sananingduna tawbani. Nangbu tali hariro. Phana sananingba tarabaso ayung nungthinda oina sanaba yaidana. Adusu nati. Hayeng oina sanase. Yade. Hauzik sanagadabani. Aina sanase habasida. Nangna yadrabadi. Nang boina hatkani. Handak muki wafam asida thadoina nupi adu mache Thoibi nate haibasi chapchana khangjari. Makong adu thangdok hobana pharani haina khali. Thoibi na makhut adu tingthoktuna asum changsilai. Mataw aduda thadoina tapna handoi. Maduda makhong adu karigumba amada lausinduna tusilami. Laiba makhada taduna leire maha. Thoibi na mahaki aseng masaktam saroi ngaroi aduda tapna onthorai. Madu pumba thadoina loina uri. Maduda mahaki thamoi adudi pakhatpa amadi kibana loikhri. Saroi aduna hai. Aikhoi ani sanamina si hairaga nangna karigino. Maning handuna chatlibaduba. Se aigi khut asida pairao. Asi haiduna makhut adu asum sangdoraklammi. Makut aduna thadogi makhudang aduda ta pairami. Maduda thadoi masadu khangpre khanglammi. Thado aigi khuse thado. Aina ngasaina chaikinu haiba natra. Saroi ngaroi aduna thadoina phamliba adugi akoibada koire hek leirami. Madubu yengbada mahakti makok ngaurammi. Mangak aduna thaduna amuk laikhri. Saroi aduna hai. Tu nungaitra. Ai thana sanabase nungaiteba. Se nangsu hogalo. Aigi sumaina phan songduna sanaro. Aina haibase yadradi nang soidana hatkani. Thadoi masa pumba thara nikli. Saroi ngaroi aduna hariba adugi wafam aduna mangonda hena kiba haibadu oiri. Aibo ahing asida karamna. Karinungi mapana sida tholuribano aibo. Ahing asida saroi asigi makhutta aigi thawai asibu adumak mangba taradrani. Aibu mahakna haribase oina ilhaubana phagadra. Mabuk ningda saroi aduna haribu wafam aduda ilhaubana pharani haina khanduna tapna haugalai. Mahakna hairai. Se aigi sumaina phan chongo. Tu aingonda muni yengo. Asi hairaga phan chongi. Thadoiso mathwaitabu hinglabadi khanduna mahakna chongliba mataw adugumna yenakha aduda koi chonglami. Masida saroi ngaroi adudi yamna haraujarami. Aina haidra. Mase yamna laidra. Kana chongo. Aisu chongi. Nahan khaidi ai ithanda sanabani. Ngasidi nanga sanabase yam nungaire. Thadoina pukningda khali. Asumna leirabadi yaroi ai. Mangolomda thuna chenduna. Mangon tamna kakhat haudaba yade. Mangon yaukrabadi mahakni henjinba khangamlaroi. Asi khanduna mafam aduda chonglambadagi khara mamanglomda chongthoraklammi. Thadoi kaigino nangna domda chongthoklibadi. Iche mamanglomdasu khara chongse haiduna tawbani. Tali sida adumak chongse. Sida adum chongse ko. Thadoi makhong thang adu thuna yangna mamang tamna chelammi. Aduga khonglai thuna mangon aduda kakhatle. Thong adu namduna imungda changsillammi. Mahaki kada changduna phamung mathak aduda phanchong khatuna masapu mata sinduna thara nikduna leirammi. Mapandana asumna lahauri. Nangbu imungda changabro. Aikhoi ani sanakise. Sanaba loidana imungda changlibadubu kaigino. Se amuktaga mapana tholakhuo. Thadoi masapu manikduna leiri. Akibana masapu mathumatkre. Kaino mapana leihoba saktamadubo. Mahakna ibu hatnaba hotnariba. Kaino imung asida tawriba matawasibo. Asigumba akibase imungdasu mapandasu. Aibu karamna yum asida leiba ngamgani. Ima nang halaoba. Ayam kire.
ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯋꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯄꯣꯊꯥꯖꯔꯣ꯫ ꯍꯌꯦꯡ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯊꯣꯛꯂꯛꯎꯀꯣ꯫ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯁꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯣ꯫ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ꯫ ꯑꯩꯗꯤ ꯋꯥꯗ꯭ꯔꯤ, ꯑꯩ ꯏꯊꯟꯇ ꯑꯣꯏꯁꯨ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯃ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗꯅꯤ ꯊꯥꯗꯣꯏ ꯃꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯊꯨꯝꯍꯠꯇꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥꯏꯐꯨ ꯑꯗꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯥꯏꯕꯒꯤ ꯃꯈꯣꯟ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯆꯐꯨ ꯀꯥꯏꯕꯒꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯥ? ꯀꯅꯥꯅ ꯊꯨꯒꯥꯏꯔꯤꯕꯖꯥꯠꯅꯣ? ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯩꯉꯥꯟ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯗꯤ ꯆꯐꯨ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯏꯁꯥꯏꯐꯨ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅ, ꯍꯧꯖꯤꯛꯇ ꯃꯈꯣꯟ ꯊꯣꯛꯅ ꯀꯥꯏꯈꯤꯕꯗꯨꯅ ꯀꯔꯤ? ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯎꯄꯨ ꯃꯊꯛꯇ ꯊꯝꯕ ꯆꯐꯨꯗꯨꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯆꯐꯨꯗꯣ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯝꯂꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯒꯤ ꯀꯥꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯐꯨ ꯃꯆꯥ ꯑꯃꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯤ꯫ ꯆꯐꯨ ꯑꯁꯤꯗꯤ ꯃꯁꯤꯗ ꯃꯆꯤ ꯀꯩꯁꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯅ꯫ ꯍꯧꯖꯤꯛ ꯀꯥꯏꯈꯤꯕ ꯆꯐꯨ ꯑꯗꯨꯅ ꯀꯔꯤ? ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯎꯄꯨ ꯃꯊꯛꯇ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯃꯃꯤꯠꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯃꯨꯛ ꯈꯜꯂꯤ꯫ ꯑꯩꯕꯨ ꯆꯐꯨꯁꯦ ꯄꯥꯏꯔꯒ ꯌꯦꯡꯂꯁꯤꯔꯥ? ꯉꯔꯥꯡꯁꯨ ꯀꯔꯤꯅꯣꯃ ꯆꯐꯨꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯈꯤ꯫ ꯆꯐꯨꯁꯦ ꯑꯩ ꯌꯦꯡꯉꯔꯣꯏꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯅꯥꯕ ꯃꯤ ꯑꯃꯅ ꯇꯨꯝꯕꯗ ꯅꯥꯍꯩꯕꯒꯤ ꯃꯈꯣꯟ ꯑꯃ ꯃꯍꯥꯛꯅ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜ ꯑꯁꯦ ꯐꯃꯨꯡ ꯑꯁꯣꯝꯗꯒꯤꯅꯤ꯫ ꯐꯃꯨꯡ ꯑꯁꯤꯗ ꯀꯩ ꯂꯩꯔꯕꯖꯥꯠꯅꯣ? ꯇꯥꯔꯤꯕ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯆꯤꯛ ꯍꯨꯟꯕ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯥꯗꯣꯏꯗꯤ ꯃꯁꯥ ꯄꯨꯝꯕ ꯀꯤꯕꯅ ꯅꯤꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯇ ꯃꯈꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯇꯞꯅ ꯄꯥꯛꯊꯔꯛꯏ꯫ ꯀꯥꯡꯈ ꯃꯈꯥ ꯑꯁꯤꯗ ꯀꯅꯥꯅꯣꯃ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜꯅꯤ ꯊꯣꯔꯛꯂꯤꯕꯁꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯒꯦ꯫ ꯀꯤꯅ ꯃꯉꯛ ꯑꯗꯨ ꯇꯞꯅ ꯄꯥꯛꯊꯗꯨꯅ ꯃꯃꯥꯒꯤ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦꯅ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯀꯔꯥꯏꯗꯒꯤ? ꯃꯃꯤꯠ ꯑꯗꯨꯅ ꯀꯥꯡꯈꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯤꯐꯝ ꯑꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯨꯔꯦ꯫ ꯀꯅꯥꯅꯣ ꯐꯃꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯀꯔꯝꯕ ꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯁꯤꯗ ꯍꯤꯞꯂꯝꯒꯗꯣꯏꯕ? ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯟ ꯑꯗꯨ ꯈꯔ ꯅꯤꯡꯂꯞꯅ ꯍꯥꯏꯐꯦꯠ ꯀꯧꯏ꯫ ꯏꯃꯥ, ꯏꯃꯥ! ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯁꯨꯛ ꯀꯟꯅ ꯅꯥꯍꯩꯕ, ꯑꯩꯒꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯅꯥꯍꯩꯕꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯃꯨꯛꯇ ꯈꯛ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯕꯨ... ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯔ ꯅꯤꯛꯅ ꯇꯤꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯥꯡꯈꯜ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯀꯤꯕꯅ ꯊꯨꯝꯍꯠꯂꯕ ꯃꯁꯥ ꯑꯗꯨꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯇꯥꯏꯅꯐꯝꯗꯤ ꯁꯣꯜꯂꯕꯤ ꯃꯉꯣꯟꯗ ꯑꯣꯏꯕꯒꯨꯝ ꯇꯧꯔꯔꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯀꯅꯥꯕꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯐꯃꯨꯡ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ꯫ ꯍꯧꯖꯤꯛꯇ ꯑꯩꯅ ꯋꯥꯎꯔꯤ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯀꯔꯤ? ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯑꯣꯏꯔꯤꯗ꯭ꯔꯅꯦ? ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯑꯩꯒꯤ ꯐꯝꯗ ꯄꯤꯔꯤꯕ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯌꯨ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ? ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯐꯝꯗ ꯑꯀꯤꯕ ꯀꯌꯥ ꯄꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯂꯩꯔꯕꯣꯏ ꯈꯟꯅ ꯌꯦꯡꯂꯨꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯥꯗꯣꯏ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯊꯥꯡꯕꯒ
upu mathakta laiba chapu adu laibak makhada dok taraklammi. Maduda Thadoi masa adu khangprek khangduna phan chongthoi. Mamit aduna upu mathak aduda amuk yeng laibak makhada amuk yeng tawduna leiri. Chapu adu mache tana kaiduna laimaida taduna leiri. Masa adu thara thara nii. Wa mata ngangmasu ngamdre tasengna makhoigi imung asida karigumba aronba amadi leiri haibasi mahak masana khangjari. Chapu akaiba machesing adugi marakta karigumba makup khara yauri. Karino masina? Taduna leiribasing asina karino? Aibu yengkisira. Yengaroge. Ai asumna leiba yadre. Kirabasu kina phamungdagi hendoktana khangduna leirage ai. Nongalapa matam ngaiduna leirage ai. Makuta pairiba khoiru thangmai aduso thak nii makhong adu tapna thangduna mafam adudagi thorakli. Mahaki phamung aduda tapna hipthare mamit adu uisinduna masada phauriba akibasing adubu mahak khangli. Tanja asida mahaki phamungi mamang khara chathoklaga thamba mahaki mafimaron hapnaba upu adugi upu mamai adu makhon thokna hangdoraklammi. Thadoi mami khangpang pangthoi. Upu mamai aduna hangdoraktuna leiribadu mahak uri. Chetna londuna thamba upu asina karamna hangdoraklibano? Aibu phana chetna lolaga thambadaini. Asi haiduna haugatli aduga upu adubu amuk lonsilami. Phamungda kakhatuna amuk hipthai. Mahakna he hipthabaga upu adu amuk hangdoraklami. Thadoi matau aduda hena kiba haibadu oikre. Kari matauno? Ngasigi ahing asida oriba matawsing asibo. Asuk kiba sibo karino? Upu asibo. Amukasu phamung adudagi haugalai. Makhong aduna laibak makhada heknet thabaga mahaki makhong yetki khongpak aduda tingkhang amana thumna thinjinuna laikhirami. Ayoyo ima khong asida tingkhangna thillamale. Mafam asidabu karaidagi tingkhangno? As onthokna narida. Phamung aduda phamthaduna makhong yet adu khara thangatuna yengi. Tingkhang machin tumba amana thinbagi isu thoktuna leiri. Isu thoine masidi. Aibu masidabu karaidagi tingkhangno? As nabana yadre. Tingkhangna thinbagi anaba adubu khangladuna makhongda yuriba tingkhang adubu satokjai. He tingkhang nangsu aigi phamda chaina piba yauriboy. Ahing asida nakhoi mayamna solabi aigi phamda tawbiriba mayamsing asibu karino? Asumna aki akhang piduna lehangadabagi mahutta aibu sal hatokpiba yadabra? Ai leingdre. Aibu hatokpiro. Asi haiduna mamitagi mapi kaya amataduna mahak kaptuna leirami. Ahing adumba sungtum tumduna haukhirami. Mathangi numitni Thoibi Thadoigi mayumda lai. Thadoi nangbu karaida leibage? Imungda changduna chakhumda hanna yengi. Leitene chakhumsida so. Thadoigi kada amuk changlaktuna yengi. Maduda Thadoina ningaidana tumlibadubu mahakna uri. Manakta sangsinduna haudoi. Thadoi kaino hauji phawa tumbasibo? Se hagolo matamse phana thenglabani. Thoibina asumna haudokpa asida Thadoidu makeup khara tholai. Mamit adu pangthorai. Thoibina amuk hai. Nangbu nasa nungaitabro? Nungaitrabadi icheda hana haiba yadabro nangbo? Se iche yengi. Thadoina khummi. Iche ai kaisu tawdiye. Kaisu tawdraga hauji phawabu tumduna leiribasibu kaigino? Nang aingonda oidaba wa ngangganuko. Thadoina asumna machida khumjilli. Iche ngarang ahingdo tumba yadraduna tumdre. Nongalamdaiduda oina tumthaduna leiramli. Phare hagolose nangi sen piba lakpani ai. Kaigi seno? Aina nangondagi imagi hidak lainabani haiduna laubado. Iche nangmu karam ngangnasige? Piraklanu ba? Aingonda mo piraknaba mado icheda pikhiba nate. Ichegi achimada oina adum sijinnaro. Asumna lauraga pidabase masing yamle. Nangna muk laudrabadi matungda iche nakhoidagi karimata
ꯍꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯃꯇꯦꯡ ꯄꯥꯡꯅꯕꯕꯨ ꯑꯃꯨꯛ ꯁꯤꯡꯗꯣꯛ ꯁꯤꯡꯖꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯁꯦ ꯌꯦꯞꯁꯤꯟꯈ꯭ꯔꯣ ꯑꯗꯨꯝ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯧꯗꯨꯅ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯐꯅꯦꯛ ꯑꯗꯨꯗ ꯌꯦꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯅꯪꯕꯨ ꯏꯃꯥꯒꯤ ꯀꯔꯤ ꯄꯥꯎ ꯇꯥꯕꯒꯦ? ꯀꯩꯁꯨ ꯇꯥꯗꯦꯗ꯫ ꯅꯨꯃꯤꯠ ꯁꯨꯔꯕ ꯃꯇꯝꯗ ꯍꯟꯖꯔꯛꯁꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ꯫ ꯅꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯁꯨ ꯊꯣꯡꯗ꯭ꯔꯤꯕꯁꯦ, ꯃꯁꯤꯗ ꯀꯃꯥꯏ ꯆꯥꯗꯣꯏꯕ? ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯕ ꯊꯕꯛꯅꯣ? ꯑꯩ ꯐꯠ ꯊꯣꯡꯒꯦ꯫ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯊꯣꯡꯕ ꯂꯣꯏꯔꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯆꯦ? ꯊꯥꯗꯣꯏ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯆꯦ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯝꯂꯤ ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯤꯔꯤ꯫ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯣꯏꯔꯤꯕ ꯁꯤꯡ ꯑꯗꯨꯕꯨ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯇꯝꯁꯤꯔ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ꯫ ꯑꯩꯅ ꯇꯝꯂꯒ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯥꯖꯕꯤꯒꯗ꯭ꯔꯥ? ꯊꯥꯖꯐꯝ ꯊꯣꯛꯇꯦꯗ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯁꯨ ꯑꯩꯅ ꯈꯛ ꯊꯥꯖꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯏ ꯍꯥꯏꯕ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯩ ꯇꯝꯃꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯕ ꯑꯀꯤꯕ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯂꯣꯏꯅ ꯐꯩ꯫ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯝꯕꯨ ꯍꯦꯛ ꯃꯝꯁꯤꯟꯕ ꯍꯧꯈ꯭ꯔꯕꯗꯤ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕ ꯑꯗꯨꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯆꯦꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯐꯨ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯁꯨꯝꯖꯤꯠ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯆꯐꯨ ꯃꯆꯦꯠꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯈꯣꯝꯖꯤꯟꯗꯨꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯈꯜꯂꯤ, ꯏꯃꯥ ꯂꯥꯛꯄ ꯐꯥꯎꯕꯗꯤ ꯑꯩ ꯀꯤꯔꯕꯁꯨ ꯀꯤꯅ ꯌꯨꯝ ꯑꯁꯤꯗ ꯑꯀꯤꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯃꯥꯏꯕꯤꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕꯁꯤꯡ ꯑꯩꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯇꯝꯒꯅꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯕꯨ ꯊꯤꯒꯠꯍꯟꯒꯅꯤ꯫ ꯂꯥꯏꯕꯨ ꯑꯣꯏꯔꯦ ꯍꯥꯠꯍꯟꯒꯅꯤ, ꯃꯤꯕꯨ ꯑꯣꯏꯔꯦ ꯍꯥꯠꯍꯟꯒꯅꯤ꯫ ꯍꯟꯗꯛꯇꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯧꯁꯤꯟꯖꯩ꯫ ꯅꯨꯃꯤꯠꯁꯨ ꯀꯣꯛꯇꯣꯟ ꯂꯣꯝꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯟ ꯑꯣꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯈꯤꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯁꯤꯔꯥ? ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯑꯃꯠꯇ ꯇꯨꯝꯍꯧꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯅꯤ ꯇꯨꯝꯂꯤꯕ꯫ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯇꯨꯝꯊꯣꯛꯈ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯇꯨꯝꯕ ꯌꯥꯔꯔꯣꯏ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ꯫ ꯑꯩ ꯇꯨꯝꯃꯔꯣꯏꯒꯦꯗ, ꯐꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯁꯥꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯐꯤ ꯑꯗꯨꯕꯨ ꯇꯤꯡꯊꯣꯛꯏ, ꯐꯝꯊꯩ꯫ ꯁꯅꯝ ꯑꯗꯨꯕꯨ ꯃꯈ꯭ꯋꯥꯡꯗ ꯐꯥꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯏ꯫ ꯐꯤ ꯁꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯁꯥ ꯑꯗꯨꯗꯤ ꯇꯨꯝꯅꯤꯡꯕꯅꯗꯤ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯩꯒꯨꯝꯕ ꯑꯁꯤꯟꯕ ꯑꯃꯇꯪ ꯆꯥꯔꯕꯗꯤ ꯃꯤꯠ ꯅꯥꯁꯦ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯒꯗꯕꯅꯤ꯫ ꯇꯧꯔꯤꯁꯦ ꯍꯩꯁꯨ ꯑꯝꯇ ꯂꯩꯇꯦꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯦ ꯊꯣꯏꯕꯤꯅ ꯊꯣꯡꯒꯥꯟ ꯑꯗꯣꯝꯗ ꯆꯪꯂꯛꯏꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯔꯦ꯫ ꯃꯈꯨꯠꯇ ꯀꯔꯤꯅꯣꯃꯁꯨ ꯄꯥꯏꯔꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯕꯨ ꯑꯁꯤꯅ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ? ꯊꯣꯏꯕꯤꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏ, ꯊꯥꯗꯣꯏ, ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯂꯩꯔꯛꯏꯅꯦ꯫ ꯁꯤꯡꯖꯨ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯔꯦꯗ꯫ ꯊꯣꯏꯕꯤ ꯐꯛ ꯑꯃꯗ ꯐꯝꯊꯔꯛꯏ꯫ ꯊꯥꯗꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯇꯨꯝꯅꯤꯡ ꯂꯩꯔꯝꯃꯤꯅꯤ꯫ ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯊꯣꯛꯀꯦ꯫ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯍꯦꯛ ꯂꯥꯜꯂꯨꯔꯤ꯫ ꯅꯪꯁꯨ ꯁꯤꯡꯖꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯕꯗꯨꯗ ꯌꯨꯝꯗ ꯄꯨꯟꯅ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯔꯛꯑꯕ꯫ ꯊꯥꯗꯣꯏ ꯐꯤ ꯁꯥꯕ ꯇꯣꯛꯏ꯫ ꯃꯆꯦꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏ, ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯁꯦ ꯁꯠ ꯍꯥꯡꯗꯣꯛꯑꯣ꯫ ꯅꯪ ꯇꯣꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯇꯣꯠꯂꯨ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯇꯣꯠꯀꯦ꯫ ꯑꯃꯨꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯒ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ, ꯈꯔꯒ ꯍꯥꯞꯆꯤꯟꯈꯤꯁꯦ ꯏꯆꯦ꯫ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯥꯞꯍꯜꯂꯕꯅꯤ, ꯍꯥꯞꯇ꯭ꯔꯕꯁꯨ ꯌꯥꯅꯤꯗ꯫ ꯁꯤꯡꯖꯨ ꯍꯥꯏꯕꯁꯤꯗꯤ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯔꯒꯅꯦ ꯃꯍꯥꯎ ꯍꯦꯟꯅ ꯂꯩꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯤꯁꯦ, ꯂꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯇꯪꯈꯥꯏꯃꯨꯛ ꯍꯥꯞꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯈꯔ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ, ꯊꯥꯗꯣꯏ, ꯅꯪꯕꯨ ꯃꯣꯔꯣꯛꯁꯦ ꯌꯥꯝꯃꯜꯂꯤꯗ, ꯆꯥꯕ ꯑꯃꯠꯇ ꯉꯝꯃꯔꯣꯏꯃꯤ꯫ ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯤ꯫ ꯅꯪ ꯆꯥꯗ꯭ꯔꯕꯁꯨ ꯑꯩ ꯂꯣꯏ ꯆꯥꯒꯤ꯫
Makut adu ising thaduna hamdoi aduga makut aduna singju adubu phajana tokhairami. Totkhaiba loireduna iche chaba haurase. Yamdi yami he masi mayam sibu aikhoi anina chaba ngamgadoribro. Aikhoi masu leibu nate aikhoi anita chaba tabani se adum loinaba chaba haiduni. Thoibina singju adubu khara hui aduga hairai. Morok sidi thadoi sabana yadre he sidi. Thadoi su huktuna hairai. Sabasina hen hautro sada saragana isingse thao. Makhoi anidu wari saduna singju adubu chaminai. Thoibidu singjudu morok samaladuna mamitagi mapi phawa tari. Madubu thadoina uriduna hairai. Iche nana kaplidubu morok yamna sarabrane. Ai ngamdre bema. Ai chaba ngamaroi. He loiba phawdi chaminakrase. Ai ngamaroi. Horen numidang lamji chema soiroi ai. Morok khajik saba sibu yamna sabadongna. Aina amu haparoi sahaba natra. Nang sarabanina charurano. Limhanbasu pamui. Ai dum charagi. Asi haiduna makha tana chai thoibina. Nangbu yare da to'o. Khara charadi yare. Lemjara sano. Asuk hawa sibu karigi limhandoiba. Nangbu nabu chakpani yaroine. Horengi sibu khara khalo. Kaisu tawroida. Masi oirabadi tumning lamakaido loina pharedana. Ibema haibide hainiko nang horen soireko. Asumna mikup aduma loisin khirami. Numidangi matamni thadoi cha khara thongna chari. Chaba loireduna ngayak phamlammi. Ngasidi imung asida oiro. Mapandabu oiro. Tawnima kaya matarok sano. Ai sungtok thoaroi. Ai phamung asida tasinduna adumak leiragi. Imana halakadaba. Numit masisu yamdre. Warabasu wana ai khanglagi. Phisu saroigi. Hayeng kona ima laklaga saragi. Asi khanduna mamang thongdu jetna lonsili. Aduga chakhumda amu changlaktuna maning thongdu lonsilinga tawi. Matam aduda maning thong adu phawduna kanagumba amana thuna yana chatkirami. Maduda thadoina. Kanano haujikiduba. Mira laira haujikiduba. Maning thongdu thuna satlon sili aduga magi phamung tamna thuna lai. Lukhumapa adudana khoiru thangmaidu thamli aduga mahakna phamungda kakhatli. Makok aduna monda tapna hipthai mahakna khanjai. Handaki tamnabase imung asi phawba yoksilakle. Adubo ahal singna hainabadadi kangkhal manungdadi laitin amata changmangamde hainabani. Aduna kangkhalase thadaduna chena hekta yapsilage. Amu kangkhal adubu thadari aduga chena yapsili. Thadoi amu hipthari. Miyun adudi ichong chongli. Nahan makhaigum tawrakadra haina khali wakhan aduda kizana leiringai matam adudi asum haujin khirami. Adubu ngasigi numit asidi nahan makhaigum kaya tawraktre. Thadoi mamit adu tamna usinduna tumthakri. Ahingi matamdani amaiba piba na hai. Itaw, kuya thamlaga kari sukanadi. Phat hekta loishinkibana pharani. Nini humni leirabadi mama adusu soidana halaklani. Hoi haibabu nangise ngasi makhek pambagi waro. Ngasi ra hayingra masida hekta amu kuithaba pamdre. Nangnabu hairadi ngasi ma oisu hekta tawradabani kain. Khara adu aki akhang nanghanbagi wani. Aikhoi anina makhoigi inkol thajinba saroi ngaroi aduna hekta halalaga loire. Saroi aduna mahaki mama amusa machi musa tawduna leiri. Kuitharaga kanaba karisu leite. Ngasi mahekta pangthoklase. Adudai taw makhoi yungi manungda leiriba isaipu ado hana thugaidrabadi sini. Karigumba khoina thadogi thawai dubu hek lauruba matamda isaipu ado thugaibada matamase amu kuithakhigadoini. Amu thugaidre thagoina mayumda halakpana amu hankhidoiba. Isaipu thawai. Isaipu thawai. Itaw isaipu dug manungda yaukhiba amangba samadubu karam tawraba jano. Samachadi soidana poknamlagani. Samsing aduna loina yasilaba tungda isaipu adubu mayi jatuna
ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯇꯥꯎ, ꯁꯤ ꯌꯧꯔꯛꯂꯕꯗꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯐꯠ ꯍꯦꯛ ꯆꯪꯂꯒ ꯃꯗꯨꯒꯤ ꯏꯁꯥꯏꯐꯨꯗꯣ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯔꯒ ꯊꯨꯒꯥꯏꯒꯅꯤꯁꯦ꯫ ꯍꯣ ꯑꯗꯨꯅ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯝꯂꯒꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯋꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯇꯧꯔꯝꯈꯤꯒꯗ꯭ꯔꯣ? ꯌꯥꯗꯕꯒꯤꯅꯤ ꯑꯁꯨꯝ ꯇꯧꯔꯤꯕꯁꯦ꯫ ꯈꯪꯖꯜꯂꯛꯇ꯭ꯔꯦꯗ ꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ꯫ ꯁꯦ ꯊꯥꯗꯣꯏꯗꯣ ꯍꯥꯟꯅ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯃꯍꯥꯛ ꯁꯤꯔꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯃꯈꯣꯏ ꯌꯨꯝꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯣꯏꯗꯅ꯫ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯁꯥꯏꯐꯨ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯁꯤ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯅꯣꯡꯌꯥꯏꯆꯕꯨꯛꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨ ꯊꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯃꯣꯔꯣꯛ ꯑꯁꯥꯕ ꯁꯤꯡꯖꯨ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯟꯈꯤꯕ ꯑꯗꯨꯅꯅꯤ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯁ, ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯛꯁꯤꯅ ꯍꯧꯖꯤꯛꯇ ꯌꯦꯛꯂꯛꯏꯕꯁꯤꯅ? ꯑꯩꯕꯨ ꯌꯥꯈꯤꯗ꯭ꯔꯅꯦ ꯃꯁꯤꯕꯣ? ꯃꯇꯝꯁꯤꯕꯨ ꯀꯌꯥꯝ ꯊꯦꯡꯂꯕꯖꯥꯠꯅꯣ? ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯄꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯍꯦꯛꯇ ꯑꯣꯏꯕꯅꯤ꯫ ꯊꯥꯗꯣꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯐꯝꯖꯥꯎ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯕꯨꯛꯇ ꯌꯦꯛꯄ ꯊꯤꯟꯕ ꯇꯧꯕꯗꯨꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯈꯥꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯑꯩ꯫ ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯃꯣꯔꯣꯛ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯟꯈꯤꯕꯗꯨꯅ ꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯅ ꯆꯥꯔꯝꯗ꯭ꯔꯕꯗꯤ ꯐꯒꯗꯕ꯫ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ? ꯊꯥꯗꯣꯏ ꯃꯈꯣꯡ ꯍꯥꯝꯕ ꯊꯣꯛꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯖꯔꯦ꯫ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕꯒ ꯀꯌꯥ ꯐꯥꯎꯔꯝꯗꯦ꯫ ꯏꯆꯦ ꯊꯣꯏꯕꯤꯅ ꯌꯥꯝ ꯆꯥꯅꯨ ꯍꯥꯏꯕꯗꯨꯗ ꯆꯥꯖꯔꯝꯗ꯭ꯔꯕꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯀꯔꯝ ꯇꯧꯅꯤ? ꯊꯣꯛꯄ ꯑꯗꯨꯝ ꯇꯥꯕꯅꯤ꯫ ꯃꯈꯨꯠꯅ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯏ꯫ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯃꯥꯡꯁꯪꯅ ꯂꯩ꯫ ꯊꯥꯗꯣꯏ ꯑꯃꯥꯡꯁꯪ ꯌꯧꯅꯕ ꯊꯨꯅ ꯆꯠꯂꯤ꯫ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯑꯃꯥꯡꯁꯪꯒꯤ ꯐꯛꯂꯥꯡ ꯋꯥꯡꯃ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯊꯥꯗꯣꯏ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯨꯔꯦ꯫ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ꯫ ꯁꯥꯔꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯡꯁꯪꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯃꯤ꯫ ꯃꯊꯟꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯟ ꯑꯃꯗ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ ꯊꯥꯗꯣꯏ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯃꯥꯡꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯁꯥꯗꯨ ꯀꯤꯕꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯄꯥꯟꯗ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯁꯥ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯈꯣꯏꯔꯨ ꯊꯥꯎꯃꯩꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯐꯂꯞ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯈꯣꯏꯔꯨ ꯊꯥꯎꯃꯩꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯕꯨ ꯍꯨꯝꯗꯣꯛꯇꯨꯅ ꯃꯨꯊꯠꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯁꯥ ꯄꯨꯝꯕ ꯀꯤꯕꯅ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯊꯔ ꯅꯤꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯟꯐꯝ ꯀꯥꯏꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯃꯄꯥ ꯑꯗꯨꯗ ꯇꯥꯔꯛꯏ꯫ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯃꯃꯥꯏꯗ ꯏꯔꯥ ꯊꯥꯡꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯁꯥꯔꯣꯏꯅꯤ꯫ ꯁꯥꯔꯣꯏ ꯑꯗꯨꯅ ꯊꯥꯗꯣꯏꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯔꯩ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯟ ꯊꯣꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯗꯤ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥ ꯐꯥꯎꯕ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯡꯁꯨ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯨꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯅ ꯀꯤꯔꯦ꯫ ꯁꯥꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯣꯔꯤ ꯆꯔꯝ ꯑꯗꯨꯗ ꯇꯥꯞ ꯃꯦꯠꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯊꯥꯡꯒꯠꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯈꯣꯟ ꯊꯣꯛꯅ ꯂꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯡ ꯑꯗꯨ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯅ ꯂꯩꯔꯝꯂꯒ ꯃꯈꯣꯡ ꯑꯗꯨ ꯀꯥꯎꯕ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯁꯥꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯦ꯫ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯤꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯊꯥꯗꯣꯏ, ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯦ ꯅꯃꯤꯠꯇꯣꯝꯗ ꯄꯥꯡꯉꯣ꯫ ꯏꯃꯥꯕꯣꯛꯅ ꯍꯜꯂꯛꯂꯒ ꯑꯩꯅ ꯀꯔꯤꯅꯣ ꯊꯝꯒꯗꯧꯔꯤꯕꯁꯤꯕꯨ? ꯊꯥꯗꯣꯏ, ꯁꯦ ꯍꯧꯒꯠꯂꯣ ꯅꯪꯕꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯝꯁꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯄꯤꯕꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ,
ngarang adumak ahing aduda siridana. Aina haidra. Hatkenabu hairabadi khudakta hekta hatpa yai haidana. Sirabanina nungairi. Nungairabanina nokle. Si mangairedana. Mahaki mama adudi macha sibagi pawase karimata taram khiroini. A laibungduda nupa kharaga irang toduna ningaidana leiramkhigani. Khanglakpa mikup aduda mamit adudagi mapi chadum taduna kappadumani. Aikhoi anina yengse haiduna ngaiduna leiribase. Kuireroi deitao. Maduna hayeng hangchiki wani. Aikhoina hauji tawgadoribase. Aina paw lobada makhoigi yum inkhol aduda kanamta changdre hai. Misi sadana sirambaduna loina jingnarba mali. Ai isamaksu laitin sanaba mine hairabasu athengmada makhoi changbadudi tal. Aduna hauji hekta makhoi yumna chattuna isaipu adubu thugairose. Isaipu aduna hek kaibada amabi thagoi mahaksu angau ngau changnarani. Adudagi nomuni leiraga adumak sirani. Amuk ngauraga leidi saru kok hek adum loishinkhibana phatro. Ho kok hek sienbadi yadaduna tawribani. Isaipu adugi manungda yauba samayam aduna kuyak yesinmaduna ngaugadoni. Kuireroida mahakna ngaugi haina ngaurabada nini humni mangai. Kananasu mabu kanba ngamgadaba natti. Adudi haiduda nangso maga khangnaba laitin khurumba haiba mi mayam ama leibani. Ho lai laktuna su mahakpudi kanba sungam hek ngamaroi. Aina hairibasini. Aina haibase thajo kadoge nangbo. Hoi nangna haiba loina thajare. Adudi fare ka hena thenjin khidringai sida hekta chathaurase. Asomna hainaduna haiton amadi pibana lambi aduda tholai. Thagwagi mayum tamna lai. Khulaikai ase numitna buta sengkhrabadi mapan ipan kaya thoknade. Aduna lambi lamjau aduma mi kaya thengnade. Asam lakpana thagoigi mayum adu yauri. Itaw hekta sangsilase. Nangna mang tharo kadauge. Ai nangi tungda sum inarake. Amuk laithahuni ko nang law. Makhoi anidu yum tamna sanglai. Haiton na hai. Itaw mamang thong sidagi changkhrasira. Mine ka ukhidi. Maning thong no namkhaiduna hekta sangse. Adudi chalo asomda. Makhoi anidu maning thong lomna chatlammi. Lonsinduna leiriba thong adu makhoi anina khongpakna kauduna hangdoklammi aduga imungni changlammi. Itaw maisu amta yaudi doribase. Imungni kaina yammami. Nangbu ubu uribro. Ude aisomta. Sidabu kamaina isaipu thigadoino. Nang aina hana khangba imungsu nate. Taw yammamida. Amukta panda thokise. Asi haiduna mapanda tholai. Haitona hai. Mai yaudravadi yaroidamase. Namu mai kemata puroktabro. Karaidagi mainuda. Aini puroklibasidi thang macha si khaktani. Nangi thangduna kai kanaba puraino. Sum pusilakpadida. Ngaikose. Sida mukta phamthako. Makhoi anido phamtharami. Somdana haraubung adudani. Amaibi thagoi mahakna makok chinduna laibok adu sarami. Mahaki masa adu karino ma itaw tawraklami. Karino. Aigi hakchang asibu inam namsinbagum tawribasibo. Jagoi sabaga amata ngamdre. Ngayakta pothawana phagani. Asi khanduna laibung adudagi thorai. Laigi sanglen adugi matayda thariba phak aduda phamthai. Matang aduda mahakna laisang adugi manungda seksinan thamliba. Laimaren imagi isaipu aduga he micha narure. Thagoi masa aduda karigumba ithin ama phaurakli. Wakan pukning anima isaipu aduda loina luptuna leiri. Thagoi masa pumba malang amada tauduna leiri. Phamlambadu phuk hagatuna laisang adugi manungni changi. Ima mahakpo makhu khudak kunduna khurumjai. Madugi tungda ima mahakini haiduna katliba charai phanek sing adudagi ama lakthorai. Charai phanek adumaga kangjai amaga puthoktuna mafam adudagi thorai. Makhoina leiriba mafam adudagi awang pangba sithek aduda mahak mathanda chatli. Amaromda mahakna tawjariba sing adu karino haiba masana wakhal amata tajadi. Charai phanek adubo kangjai adugi matoni yeseli. Aduga mahak mathanta mafam aduda jagoi sarami.
Mahakna mafam asida jagoi saba asi achamba jagoi ama natti. Atopa mi amana hekta haigadaba jagoi su natti. Aduga mahak masamakna phauba haiba jagoi natti. Masada kaidongliba jingu lai aduna sahanba jagoi ni. Kangjay aduna koihai haiduna hairami. Kangjay aduna haiba khudingda asomda mahak yumgi na khada phamduna lairiba haiton amadi pibagi masada palami. Ay oima kaino da ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗ ꯀꯜꯂꯛꯏꯕꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯏꯇꯥꯎ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯅꯣꯃꯅ ꯀꯜꯂꯛꯏ ꯌꯥꯝ ꯅꯥꯏꯌꯦ ꯁꯤꯗꯤ ꯊꯥꯒꯣꯏꯅ ꯀꯥꯡꯖꯩ ꯑꯗꯨꯅ ꯄꯪꯀꯟꯗ ꯀꯜꯂꯤ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯍꯩꯇꯣꯟ ꯑꯃꯗꯤ ꯄꯤꯕꯥꯅ ꯐꯪꯂꯤ ꯄꯤꯕꯥꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯕ ꯆꯨꯝꯗ꯭ꯔꯦ ꯁꯣꯏꯗꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯦꯜꯍꯧꯔꯁꯤ ꯍꯣꯏ ꯏꯇꯥꯎ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯂꯝꯃꯤ ꯊꯥꯒꯣꯏ ꯖꯒꯣꯏ ꯁꯥꯕ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯀꯥꯡꯖꯩ ꯃꯇꯣꯟꯗ ꯌꯦꯠꯁꯤꯜꯂꯤꯕ ꯂꯥꯏꯒꯤ ꯆꯔꯩ ꯐꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯊꯣꯛꯏ ꯐꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ ꯐꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯈꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯍꯩꯇꯣꯟ ꯑꯃꯗꯤ ꯄꯤꯕꯥꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯇꯦꯛꯂꯝꯃꯤ ꯐꯤ ꯑꯗꯨꯕꯨ ꯐꯗꯤ ꯁꯨꯝꯕꯗꯧꯅ ꯀꯟꯅ ꯂꯩꯁꯤꯟꯅꯗꯨꯅ ꯁꯨꯝꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥ ꯑꯗꯨ ꯃꯊꯟꯇ ꯂꯩꯊꯦꯛꯆꯔꯝꯃꯤ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯗ ꯁꯔꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯦꯛꯂꯦ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯊꯦꯛꯇꯨꯅ ꯂꯩꯔꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯊꯥꯒꯣꯏꯁꯨ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯈ꯭ꯔꯤ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯊꯨꯅ ꯂꯥꯛꯏ ꯁꯣꯝꯗꯅ ꯄꯤꯕꯥ ꯑꯃꯗꯤ ꯍꯩꯇꯣꯟꯁꯨ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯇꯦꯛꯂꯕꯅꯤ ꯊꯥꯒꯣꯏ ꯃꯌꯨꯝ ꯌꯧꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯂꯥꯛꯏ ꯏꯃꯥꯕꯣꯛ ꯍꯟꯕꯤꯔꯕ꯭ꯔꯥ ꯊꯥꯒꯣꯏꯅ ꯀꯞꯇꯨꯅ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯅꯣ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯁꯦ ꯏꯃꯥꯕꯣꯛ ꯀꯞꯂꯅꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯅꯤ ꯑꯩ ꯃꯤ ꯍꯥꯠꯀꯅꯤꯌꯦ ꯆꯝꯖꯔꯕꯤ ꯏꯆꯥꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯍꯟꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯩꯅ ꯂꯦꯝꯅꯃꯇ ꯊꯥꯔꯣꯏꯌꯦ ꯊꯣꯏꯕꯤꯅ ꯃꯃꯥꯕꯣꯛꯀꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯝꯌꯥꯏꯀꯥ ꯑꯗꯨꯗ ꯈꯨꯏꯔꯨ ꯊꯥꯎꯃꯩ ꯑꯃꯗꯤ ꯊꯥꯜꯂꯤ ꯊꯥꯒꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯐꯤ ꯁꯦꯠꯆꯤꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯕꯨ ꯈꯨꯝꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯤꯡꯉꯨ ꯃꯍꯥꯛꯀ ꯋꯥꯇꯥꯏ ꯁꯪꯗꯥꯏꯅꯔꯤ ꯆꯤꯡꯉꯨ ꯃꯄꯥꯎ ꯃꯦꯟꯅꯔꯤ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯏꯁꯥꯏꯄꯨ ꯑꯗꯨꯗ ꯁꯦꯠꯇꯨꯅ ꯊꯝꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯤ ꯃꯈꯨꯝ ꯑꯣꯏꯔꯤꯕ ꯆꯐꯨ ꯃꯆꯥ ꯑꯗꯨꯃꯁꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯏꯁꯥꯏꯄꯨ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ ꯃꯩꯔꯥ ꯑꯃ ꯊꯥꯟꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯃꯥꯡꯕ ꯁꯝꯅꯥ ꯃꯌꯥꯝ ꯑꯃ ꯅꯞꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯥꯒꯣꯏꯅ ꯏꯁꯥꯏꯄꯨ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯗꯛ ꯊꯥꯗꯔꯤ ꯆꯐꯨ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯆꯐꯨ ꯑꯗꯨꯅ ꯀꯥꯏꯕꯗ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯍꯩꯇꯣꯟ ꯑꯃꯗꯤ ꯄꯤꯕꯥꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯈꯣꯟ ꯊꯣꯛꯅ ꯄ꯭ꯔꯦꯛ ꯇꯦꯛꯂꯝꯃꯤ ꯑꯅꯥ ꯆꯩꯅꯥ ꯑꯗꯨꯅ ꯈꯪꯂꯥꯎ ꯂꯧꯔꯝꯃꯤ ꯊꯥꯒꯣꯏꯅ ꯆꯐꯨ ꯃꯆꯦꯠꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯈꯣꯝꯖꯤꯜꯂꯤ ꯁꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯐꯖꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯩꯅꯝ ꯑꯗꯨꯅ ꯃꯗꯨꯕꯨ ꯆꯨꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯃꯩꯔꯤꯅ ꯋꯥꯏꯗꯨꯅ ꯍꯦꯛ ꯆꯥꯛꯄ ꯍꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯅꯥꯕ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯂꯥꯎꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ ꯍꯣꯏ ꯏꯃꯥ ꯍꯛꯆꯥꯡ ꯑꯁꯦ ꯃꯩꯅ ꯆꯥꯛꯑꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯃꯩꯔꯤꯅ ꯆꯥꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ ꯊꯥꯒꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯃꯨꯛ ꯀꯞꯂꯛꯂꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ ꯏꯆꯥꯒꯤ ꯂꯃꯟ ꯏꯃꯥꯅ ꯁꯤꯡꯂꯕꯅꯤ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯀꯥꯕ ꯉꯝꯅꯕ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯄꯤꯔꯕꯅꯤ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯂꯩꯔꯝꯂꯦꯟꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ
ꯃꯩ ꯊꯥꯈꯤꯕꯗ ꯂꯦꯝꯍꯧꯕ ꯆꯐꯨ ꯃꯆꯦꯠꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯑꯃꯨꯛ ꯈꯣꯝꯖꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯂꯩꯕꯥꯛ ꯇꯧꯔꯒ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯏꯁꯥꯏꯐꯨ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯣꯟ ꯆꯟꯈꯤꯔꯝꯃꯤ꯫ ꯊꯥꯒꯣꯏ ꯀꯞꯅ ꯀꯞꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫